ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯂꯦꯛꯁꯟ ꯇꯧꯁꯤꯟꯖꯗꯨꯅ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯪꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯥꯡꯐꯗ꯭ꯔꯕ ꯁꯣꯏꯐꯗ꯭ꯔꯕ ꯊꯕꯛ ꯊꯧꯗꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯖ ꯅꯣꯝꯖꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏ-ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯄꯥꯜꯂꯛꯄꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅꯁꯨ ꯇꯧꯔꯤꯕ ꯊꯥꯕꯜ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯔꯤꯕ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯌꯨꯝ ꯈꯔ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯈꯔ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯈꯛꯇꯅꯤꯀꯣ ꯈꯜꯂꯨꯗꯨꯅ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯖꯔꯤ꯫ ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯦ꯫ ꯁꯪꯒꯣꯏ ꯌꯨꯝꯁꯥꯗ ꯁꯥꯔꯒ ꯚꯦꯔꯥꯟꯗꯥ ꯃꯆꯥ ꯑꯃ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯏꯃꯨꯡꯅꯤ꯫ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯆꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9-10 ꯁꯨꯖꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯊꯥꯕꯜꯒꯤ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯒꯣꯄꯥꯜꯗꯤ ꯃꯕꯨꯛꯆꯪ ꯄꯤꯛꯄ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯕꯜ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯃꯛꯇꯤ ꯅꯠꯇꯦ꯫ ꯒꯣꯄꯥꯜ ꯊꯥꯕꯜꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯃꯥ ꯑꯁꯤ ꯃꯄꯥꯕꯨꯡꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜꯕꯨ ꯀꯨꯏꯅ ꯌꯥꯎꯗꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯒꯣꯄꯥꯜꯕꯨ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯕꯜꯁꯨ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯄꯥꯕꯨꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯃꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯜꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯒꯣꯄꯥꯜꯁꯨ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯒꯣꯄꯥꯜꯅ ꯊꯥꯕꯜꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯊꯥꯕꯜꯁꯤꯗꯤ ꯃꯉꯣꯟꯗ ꯌꯦꯠꯄ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯒꯣꯄꯥꯜꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯕꯜꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯃꯨꯟꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯧꯈꯣ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯌꯦꯡꯊꯣꯛꯄꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯒꯣꯄꯥꯜ ꯌꯥꯝꯅ ꯋꯥꯅ ꯀꯣꯟꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜꯅ ꯂꯝ ꯑꯁꯦ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅꯗꯤ ꯃꯍꯥꯛꯀꯤ ꯐꯪꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯊꯥꯕꯜꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯊꯣꯡꯗꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕ ꯃꯔꯝꯅ ꯌꯦꯟꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯕꯜꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯃꯇꯝ ꯑꯃ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯂꯧꯁꯤꯡ ꯑꯁꯦ ꯈꯔ ꯌꯣꯟꯊꯣꯛꯈꯤꯕ ꯂꯩ꯫ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈꯤꯕ ꯁꯔꯨꯛ ꯑꯗꯣ ꯊꯥꯕꯜꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈꯤꯕ ꯁꯔꯨꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯔꯨꯛꯇꯒꯤ ꯀꯛꯂꯒ ꯒꯣꯄꯥꯜꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯣꯔꯠꯇꯗꯤ ꯈꯪꯗ ꯎꯗꯕ ꯌꯥꯗꯕꯅꯤꯅ ꯒꯣꯄꯥꯜ ꯃꯥꯏꯊꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯅ
Gopal thoidok hendongna nungai yabi marang kaina palibanina thabalgi lo hingkol aduta chopsiluba yadrabani adubu mabu phattabanina thabalgi leiriba lo hingkol machet ado mahangna yamna kalakli maram masi leibana matam ayambata Gopal amati mahake nupi sanaraina thabalgi imung madung masibu mangna batata situna lakli numitto Gopal amaiba nongren gi mayumda mahak hobi lakli numidang wairang gi matamni mamli tarokpa matamni Gopal mahaki gari adu jara thojil laktuna nongren gi sumangda mahaki scooter ado khamli scooter khamkhibagi makhol adu tabata nongren Gopal lakle haibasa ilai laina adumak khangli nongren mapalomda thorkli matam maduta Gopal leirambadu nongren na hai Gopal nang amuk lakdabra hayo kari tawre kari amuk leirabagi oja maiba na aingonda sinakhiba thabak adu aina pangthok chakre adubu hojik phawda makoi gi imungsi thoidokna nungai taba ibung haibadu oidi chaba thakpa adumak marang kaina sari ana ayek jawdi masibu kamdori ba janu oja nangonda ina ngahan pi gi pa posat adu nahang na matau karamna sijinnakiba aina tau haiba thabak singdu loina taukhibro oja taude natro aina haibana ahingi pung baro sapsana makhoi gi yumgi yena khada phumgadabani na haibadu nahak taudabra ba oja ahingi pung baro du aidi mikap tho houdadana pung ahum khara helakpada ona hey masidi pung ahum de he phumlabadi kadai daki yarani thabak ama tawudaba leire hairabadi nasana su tumdana ngaiba tamgadabani tumba chabada pungning changlabadi kadai dagi thabak tamai paklagani ai haigi munataw nangonda ina pi khiba pot ado manjamna tangkraba yap wana semkraba jani madona hangna ngasigi ahing ngasida amuk lawthoklugadabani aduga thangnaba ahingda amuk phumlugadabani thabak adu tawdriba phawbadi na aigi nakta lakanu ko aduga pung 13 makhai barodagina pung ama phawbagi manungda thabak adu paikat lawgadabani nong tagera nong taroira nusi chetkera siloira mado ai khangdi thabak adu pangthoktriba phawbadi nasak adu ulakanu chalo masigi amai basi othokna su kengkheda masi aina longdra emda hapaga nikthok ai karino murum solibadubo chalone phagani oja ai thabaktu ngasimak soidna tawjiruragi asomna hairam laga Gopal parap sakhi matam marda nongdrenna masigi Gopal haiba misakasi kina kigalliba pangjiba miwonda phatlaba tawbuna kalliba aigidi paisa phanglaga loire masigi them duna paisa khara loktoge khangani mahagi mayum masidasu lai thajalduna mahaka yeknaba oiriba manau nupa thabalna magonda thajallakpani haiduna hektamak hairagi etuga paisa kotna loge khangani do apangbagi maran asingmana chaba ha khangani dana ma asomna nongren yamna nungaina lehori somdana kamdori Gopal mahaki mayum jaroklabada mahaki nupina kari kamdaurakle haiduna hangi matam aduda Gopalna aina tawriba thabaktu isoi haida baroda phumgada potubu aina pung ahum khara helakada phumle aduna sida pandabane hai aduna potu horen ahing lokthoklu so aduga haying ahing sida phummu so dana hairi kaino haidibo adu ya amai badu sune phumthok phumjing nataba mana wona kok tobiba yari poni aduni aina khaliba sichu thabaktu mangonda tawwadana pi khaga ai khoya tawna onsil lakene ai dine atupa amaiba moina hongning lawa jani atupa amaiba do hong bai badu afaba khak oiroise adugi sarupudine amaiba dun hariba thabaktu madu wona tawna phani ihe mi ahing nong ya adu da bu mi ki yana khara tlu ba haibasi yana kha pawda abi saijin puluba thengadana aibu mi hun che gatna siba tare ne nangbo haima adu tawdala bana tro mai baduna nangonda kasu tawroina haire haido aine ai kari nunginu yoroba jani aina magi lan thum madu paman kibagi tawbuni se mahana hojik deri yum pham madu dine
ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯂꯝꯗꯣ ꯍꯣꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ ꯂꯝꯗꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯃꯥꯅ ꯊꯅꯝꯕꯅꯤ ꯏꯄꯥꯅ ꯊꯅꯝꯕꯅꯦꯅ ꯃꯥ ꯃꯉꯥꯏꯔꯦꯅꯦ ꯃꯃꯥ ꯃꯄꯥ ꯅꯤꯡꯉꯤꯁꯦ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯀꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯗꯣꯅꯦꯁꯟ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯄꯥꯜꯅ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯄꯩꯁꯥꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕꯒꯤ ꯇꯥꯏꯞꯇ ꯉꯥꯏꯍꯥꯛ ꯂꯩꯇ ꯗꯣꯅꯦꯁꯟꯂꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯁꯨꯝꯅ ꯒꯣꯄꯥꯜꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯊꯥꯕꯜꯒꯤ ꯏꯃꯨꯡꯗꯅꯤ ꯊꯥꯕꯜꯒꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯗꯣ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯍꯣꯠꯅꯔꯤ ꯊꯥꯕꯜꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯜꯁꯤꯡ ꯑꯗꯨ ꯍꯣꯏꯒꯠꯂꯨꯔꯒ ꯁꯪꯒꯣꯜꯗ ꯄꯨꯟꯁꯤꯟꯗꯨꯅ ꯀꯪꯃꯩ ꯍꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯉꯁꯤꯁꯤ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕꯔꯥ ꯀꯔꯤꯅꯣ ꯅꯣꯡ ꯑꯃ ꯏꯁꯦꯟ ꯁꯦꯠꯂꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯀꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯋꯥꯏ ꯇꯩꯔꯤꯕꯗꯨꯗ ꯍꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯅꯪꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨꯕꯨ ꯅꯣꯡꯁꯤ ꯏꯁꯦꯟ ꯁꯦꯠꯂꯤꯗ ꯅꯣꯡꯅ ꯂꯣꯏ ꯆꯥꯝꯈꯤꯗꯅ ꯍꯣ ꯅꯣꯡꯁꯦ ꯇꯥꯅꯤ ꯍꯥꯏꯔꯒ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯩꯁꯨꯅꯦ ꯗꯥꯔꯤ ꯃꯄꯥꯟꯁꯦ ꯀꯥꯏꯃꯟꯕꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯎꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯅꯣꯡꯒ ꯆꯥꯝꯃꯒꯅ ꯆꯥꯝꯖꯔꯦꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯁꯦ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥ ꯇꯨꯝꯅꯕ ꯇꯧꯁꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯅꯥꯅ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯪꯂꯦꯝ ꯍꯟꯖꯤꯜꯂꯛꯂꯤ ꯊꯥꯕꯜꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯌꯦꯡ ꯃꯈꯩꯗꯤ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯆꯥꯛꯉꯟ ꯆꯥꯔꯒ ꯊꯥꯕꯜ ꯂꯩꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯁꯣꯝꯗꯨꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯃꯍꯥꯛꯁꯨ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ इखंग खंगहौदना नोंगदो लिपत तारंबदगी जरा जरा हैथरक्तुना नोंगदो वा वा तारी नोंगा तासलक्पगा गोपाल माना चक्कदोब थबक असे तसेंग तल्लबनी अदुबु महागना अमाइबा अदुता हाइरुबदा अमाइबा अदुना ngasiगी नुमिता नोंग तागेरा नोंग खाकेरा तौदबा यारोय हाइरखिबा अदुना गोपाल चत्तबदी मयाद्री तौगदोरिबा थबक असि मागना याम तन्बा थबक हाइबदो ओइरबनी अदुबु तौदबदी यादबनी नमहाग सेम साबदी हौरकली मतम अदुता सनारैना तौगदोरिबा थबकसे अराइबा नति मखै पाबुंगने लेबाक तौगो मतमने वांगना वांगना थांगलगने दुम दुम तौबीगनुको से सुमायना नमग सुमायना इल्लगने सुमायना इल्लगा हना तौबीगदबा नंग मंगारेना हाइदिसे हा से नंग चलो सेले नंग चलोने अस आइने चप्पा याबा ओरेदिने ngसायना चलनी या नंगना करी खंगना तौगदोरिबा थबकतो खुंदोंदनी नोंगगा नोंग तासल्लकपने आई याम तलिजानिको तुममगा नुंगाइना लेगिदब मतमसिदा हुरालनागी टाइपता असुमना वारी वताई सदुना सनारैगा सिंदा पौतानारिङै पुंती 13 मखाइ तासलिंख्रे गोपालना 13 मखाइ तासलिंख्रे मोली मोली असुम चखरगे नोंगरा कासिदा कतादे चखरे आइगी रेन कोटुना हई आइना चखरिङैदा करिगुम्बदा पुंग अमा मखाइ तासलक्लो फाउबदा हलक्त्रबदि नहाग आइगी नाकता लाकदबनी कनारा खंगनी थाबल हाइबा आंगांगदुना आइमु फाजल्लगा थमख्रबदि अरेमदि चोपचुनकदोरिबनी करिगुम्बदा माना आई फारबसुने आइना हाइगदोरिसे आइसु ज्ञान तादि मफम मसिदा आइसे गाउना फैना पुरगा लाक्लिबनी हाइदुना खुंगदोरिबनी मतम मदुदा नहागना आई मांगखिबा सारगा हा आइबु थिबा लाकदबनी भाप तारेको अदुमना मखोय अनिदो प्लान अमा तौरबा मतुंगदा गोपाल थोंग हांगदोक्तुना मपालोमदा थोरकली नोंगसु कन्ना तारी खापा लाउबसु लेप्ती गोपालना
ngasi gi numisi natrabadi nong tabagi matamsi leitrabara khangdeba on thona waisin gedorida nong ngasi dang tadrabadi khara su phagadabani on thona taleda ko aidi asumna ngang duna dari dagi phan chongthai mahana asumna hek chongtha khibaga nong ado khangpha khaglai adumna khaglakpa da Gopal khangprek khangi masidagi ti sanarai thongado lonsen khri matamrda Gopalna ihi thong asi yenguni aina takkibadu lepaga yenghobagi mahutta ai si sininga sijo haibagi mawongda thong lonsen khrenani masigi nupisi sangjallaga prap tangni phudangane salage de hei asumna Gopal matumta murum sonana asum lakana thongal phawde jewakli asum lakku matamda mahakna kari no khangdaba amuba mayam amasu thengnari mado mahagi mamitta suri pari pangudu uribani awiba makiri mado u singna tupuk leplibani Gopal makutta tosat ama painaduna amuk muthat tawduna asum lakpana ahingi pung 12 mok tasalakpa adwaida Gopal mahake manaw nupa thabalgi mayum yoksallakli thabalgi thongalda changsilakko matamda sansingna mongonda yenglaga hauna khonglibado Gopal tari salsingna adumna khonglabasu nongkanna takhiba maramna thabal thoine hena khanjaludi mahak ningajina adumak tumthokli salsing adusu ngahak khongdamlaga tumina adumak laikhrei Gopal ngarang mahakna phungkhiba jaga ado kadai waidano haidana migi yena khadu da laktuna koilei leiduna thiri adubu nong tasan khiba maramna ising ado haujikti mafam adutta khongjeng khujemuk jongna ising ado chabuk leikibana karai jaga dano haibuto mahang thifam khangdri matamada Gopalna kadai waidano ngarang ain phungkhibaduba swai sidrane asumna khala Gopalna lebak ado tawkhairi adubu hekta oiramdi asumna amada muktau asumna mahakna mafam khuding tawri nei matam aduta mahaki matung lomda kanagumba ma lepagi sawumba ma phangi kanagumba ma lepagi sawumba ma masada phanglakpa aduta thabal do oiramba yai khanduna Gopalna thabal ai sida kanoma yengammi bani he asumna haika leithoropodadi kana amata leiramdi Gopal swai lawi akoi badu da toslai to pipit kaptuna yengi adubu kana amata leibadi udi Gopal Korinune, hojikta aigi tungda chabuk laklaga lepkhibadubu thabal nattaba kana warabajano ai posi parpap lokthuklaga yumda lawdaba yadi asumna khallaga Gopalna pot ado swaida oramba yai haiduna koitau tawbadagi hojikti uchinna pot ado phangle matamdo pung ama tagadaba minute kullomtamak ngairabani Gopalna mado lokthuklaga mana mayomado chejet paisellaga mahaki phrikhauda hapchallaga parapar amuk thokli mahakna kawbadagi mahakna tawkhaigi pham mado leibak khochillamdri phumjallamdri Gopalna parapar thabalgi thongalomda tholakpada mahaki matung aduta kanagumba amasu chabuk laktuna inabagi khonjalla matari matam maduta Gopalna tungda leithoktuna yenglubadadi kana amatadi hektamak leiramdi Gopal kiman khibana mahak khudup thaduna mayum jawna ba chelakli asum sangna chelakpado waraduna mayum jawgutaba khara walingai mahak chelamba do lepraga tapna chatli asumna mahana tapna chatlingai matam adutta mahake matunglom da sukana gumba ma gudrung chelakli matam adutta Gopalna tunghanduna mahaki totlat atu kapru yengrubadadi kana amate hektamak leiramdi Gopal kiman khraduna mayum jawna ba amuk khudup thaduna chelakhi uchilna mayum phawbudi yauri mayum jawsallakpada mahakna sanaraibu kanna kauri matam aduda sanaraidi nungaina tumduna leuraba chani pak kauba tadi Gopalna thongadutta haigatna thinbadagi sanaraido tarba male ho tare haiduna thongado hangturei Gopalna ai lakwa ngairamge haidakana hakti nungaina tumduna leiribore haiduna sairi sanaraina ngasaidagi ngairamlibani lakmandrabaduda tumluribani Krai tana chaluribano haiduna sairi masidagidi Gopalna hai se sigi mayomse hayeng amuk phumba chatkadoribani aine pelaba jani hei adumna hairakpada sanaraina karino haribasibo
ꯑꯃꯥꯏꯕꯗꯨꯅ ꯐꯨꯝꯃꯨꯁꯣꯅ ꯑꯃꯨꯛ ꯐꯨꯝꯃꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯣꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯝꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯐꯨꯝꯂꯨꯕꯗꯣ ꯃꯇꯝꯗꯣ ꯌꯥꯝꯅ ꯊꯦꯡꯃꯜꯂꯦ ꯄꯨꯡ 12ꯗ ꯐꯨꯝꯃꯨꯁꯨ ꯁꯤꯅꯤꯗꯅ ꯍꯌꯦꯡꯗꯤꯅꯦ ꯄꯨꯡ 12ꯗ ꯐꯨꯝꯃꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯑꯩꯅ ꯃꯁꯤ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯏꯅꯔꯛꯂꯤꯕꯅꯤꯅꯦ ꯑꯩ ꯀꯤꯃꯟꯗꯅ ꯆꯤꯔꯛꯂꯤꯕꯅꯤ ꯍꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯒꯣꯄꯥꯜꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯕꯨꯛ ꯆꯠꯄꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯆꯕꯨꯛ ꯆꯠꯂꯤꯕꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯍꯣꯏ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯄꯣꯠꯇꯨ ꯂꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯄꯣꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯄꯣꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯌꯦꯡꯉꯨ ꯇꯝꯅꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯊꯝꯃꯨꯔꯕꯗꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯑꯁꯨꯝꯅ ꯇꯝꯅꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯇꯝꯅꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯥ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝꯗꯨ ꯐꯪꯂꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯒꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯒꯣꯄꯥꯜꯅ ꯂꯣꯟꯁꯤꯜꯂꯝꯃꯔꯣꯏꯕꯁꯤ ꯏꯃꯨꯡꯗ ꯆꯪꯉꯦꯕꯁꯤ ꯀꯝꯗꯧꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯗꯨꯡ ꯂꯥꯛꯆꯔꯕꯁꯨ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯇꯨꯃꯤꯟꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯁꯅꯥꯔꯩꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯊꯣꯡꯗꯤ ꯑꯗꯨꯃꯛ ꯂꯣꯜꯂꯝꯂꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ ꯉꯔꯥꯡ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥꯕꯜꯗꯣ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜ ꯏꯉꯛꯉꯛꯅ ꯑꯃꯗꯤ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯇꯧꯅ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯊꯥꯕꯜ ꯂꯥꯛꯂꯤꯕꯗꯨꯗ ꯍꯥꯏ ꯊꯥꯕꯜ ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯇꯥꯗ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯦ ꯇꯥꯗꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯥꯛꯂꯝꯕ ꯃꯥꯜꯂꯤ ꯁꯦ ꯁꯤꯒꯤ ꯀꯔꯅꯤꯁꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯣꯄꯥꯜ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯦꯔ ꯏꯕꯣ ꯁꯤꯒꯤ ꯀꯔꯅꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯗꯒꯦꯅꯦ ꯑꯩꯒꯤ ꯀꯔꯅꯤꯗꯤ ꯂꯩꯖꯩ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯪꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯕꯤꯔꯤꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯉꯔꯥꯡꯁꯨ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤ ꯐꯨꯝꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯇꯧꯈꯥꯏꯔꯝꯂꯒ ꯀꯔꯅꯤꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯒ ꯂꯩꯔꯝꯃꯤ ꯇꯧꯕꯤꯅꯨ ꯑꯩꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕꯗ ꯀꯔꯤꯝꯇꯕꯨꯗꯤ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒ ꯇꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯔꯛꯂꯣꯏ ꯑꯁꯨꯝꯅ ꯊꯥꯕꯜꯗꯣ ꯒꯣꯄꯥꯜꯗ ꯈꯔ ꯆꯩꯔꯝꯂꯒ ꯀꯔꯅꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯒꯣꯄꯥꯜꯅ ꯑꯩ ꯁꯤꯗꯤꯕ ꯀꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯕꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯖꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯔꯩ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯣꯏ ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯅꯥꯔꯩꯅ ꯐꯔꯦꯅꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯤ ꯁꯥꯔꯒꯦ ꯏꯕꯨ ꯏꯀꯥꯏꯖꯩꯅꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡ ꯑꯩꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯝ ꯇꯧꯔꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯤꯕꯅꯤ ꯃꯗꯣ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ
ꯑꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯅꯤ ꯃꯗꯨꯒꯤ ꯑꯩꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯗꯁꯨ ꯆꯕꯨꯛ ꯆꯕꯨꯛ ꯏꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨ ꯏꯟꯅꯔꯛꯄꯗ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯏꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨ ꯊꯥꯕꯜꯂ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯅ ꯉꯁꯤ ꯑꯍꯤꯡ ꯃꯥꯒꯤ ꯌꯨꯝꯗ ꯐꯨꯝꯕ ꯆꯠꯀꯦ ꯈꯜꯂꯤꯕꯁꯤ ꯃꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯃꯥ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯇꯧꯒꯗꯕꯅꯤ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛꯀ ꯇꯧꯔꯨꯔꯤꯕꯅꯣ ꯍꯣꯏ ꯅꯪ ꯇꯧꯔꯒꯦꯔꯣ ꯅꯪ ꯇꯧꯔꯒꯦꯔꯕꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩꯅ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯆꯠꯂꯒ ꯇꯧꯔꯨꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯈꯪꯂꯕꯁꯨꯅꯦ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯒ ꯂꯣꯏꯔꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯣꯕꯁꯦ ꯃꯤ ꯑꯃ ꯍꯥꯠꯄꯒꯁꯤ ꯍꯦꯛꯇ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯍꯩ ꯆꯪꯉꯨ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨ ꯂꯩꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯥꯕꯜꯅ ꯍꯥꯏꯔꯝꯃꯕꯅꯤ ꯀꯔꯤꯅꯣ ꯈꯔ ꯃꯇꯨꯡ ꯃꯅꯥꯎꯒ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯏꯅꯥꯎꯁꯤꯕꯨ ꯎꯁꯤꯠꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯌꯦꯅꯈꯥꯁꯤꯗ ꯃꯣꯏꯅ ꯀꯔꯤ ꯐꯨꯡꯒꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯈꯥꯏꯔꯝꯂꯤꯕꯁꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯄꯪꯉꯤꯁꯨ ꯀꯔꯅꯤꯗꯨ ꯍꯨꯟꯇꯣꯛꯑꯝꯃ ꯆꯠꯈꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯍꯩꯍꯩꯗꯤꯁꯦ ꯂꯥꯛꯑꯣꯁꯦ ꯂꯧꯕꯨꯛ ꯆꯠꯄ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯂꯧꯕꯨꯛ ꯂꯣꯝꯗ ꯀꯨꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯒꯣꯄꯥꯜ ꯀꯔꯝ ꯇꯧꯔꯒ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯄꯣꯠ ꯑꯁꯦ ꯐꯨꯝꯂꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯐꯨꯝꯗꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ ꯒꯣꯄꯥꯜ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯁꯅꯥꯔꯩꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯥꯕꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯤ ꯀꯣꯟꯊꯣꯡ ꯆꯪꯂꯛꯄ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗ ꯍꯥꯏ ꯃꯗꯨꯒꯤ ꯊꯥꯕꯜ ꯂꯩꯕ ꯑꯉꯥꯡꯗꯣ ꯃꯗꯣ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯁꯣꯔꯠ ꯁꯥꯔꯠ ꯕ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯀꯔꯤ ꯑꯃꯇ ꯂꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯀꯔꯤ ꯈꯨꯝꯒꯅꯤ ꯀꯔꯤ ꯈꯨꯝꯒꯅꯤꯒꯤꯅꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦꯅ ꯈꯨꯝꯃꯒ ꯂꯣꯏꯔꯦ ꯄꯨꯡ 12-13 ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯗꯨꯡꯗꯥꯡ ꯌꯥꯝꯅ ꯆꯠꯂꯦ ꯑꯗꯨꯗꯨꯅꯅꯦ ꯀꯤꯗꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒ ꯈꯨꯖꯨ ꯂꯨꯈꯝ ꯂꯩꯕ꯭ꯔꯥꯅ ꯍꯪꯕ ꯂꯥꯛꯄꯅꯤꯅ ꯈꯨꯝꯕ ꯂꯣꯏꯔꯦꯅꯦ ꯆꯠꯊꯣꯛꯑꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯤꯗꯨꯕꯨ ꯑꯗꯨꯗ ꯍꯪꯕ ꯌꯥꯗꯕ꯭ꯔꯥꯅ ꯍꯪꯉꯛꯂꯕꯗꯤ ꯂꯩꯀꯥꯏꯒ ꯇꯤꯟꯅꯗꯦ ꯅꯪꯗꯤ ꯏꯅꯥꯎꯅꯤꯅ ꯑꯗꯨ ꯍꯪꯕ ꯂꯥꯛꯄꯅꯦꯅ ꯈꯨꯝꯃꯒ ꯂꯣꯏꯔꯦꯅꯦ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯂꯨꯝꯂꯒ ꯇꯨꯃꯤꯟ ꯆꯪꯉꯛꯂꯤ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯣ ꯌꯧꯔꯛꯂꯤ ꯌꯦꯅꯈꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯒꯣꯄꯥꯜꯅ ꯂꯩꯃꯥꯏ ꯑꯗꯣ ꯇꯞꯅ ꯇꯧꯈꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠ ꯑꯗꯣ ꯐꯨꯝꯖꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯂꯩꯕꯥꯛ ꯑꯗꯣ ꯈꯣꯠꯆꯜꯂꯒ ꯌꯩꯁꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯈꯔꯁꯨ ꯈꯤꯛꯇꯨꯅ ꯆꯥꯏꯁꯜꯂꯝꯂꯒ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯕꯜ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯍꯨꯝ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯅꯤꯡꯀꯣꯛ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯊꯛꯇ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄꯒꯨꯝ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯕꯜ ꯄꯔꯞ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯂꯣꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯕꯜ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ
labuk chatnabagi thorang torokladuna lainaga makhoi ani punna labuk chatnabagi damakta sem saraduna makhoi labuk maikai romta pangakli asumna tawduna Gopalgi mayumdadi somdana kamdauri sanaraiga makhoi ani kari karam tawna tholamgadori bazatno nongalakpada thabaldo siramlabadi nungaigani da haiduna makhoi wari sanari thabal amadi laina makhoi ani suwari sanaduna lomda kumakli matam adu thabalna aigi sase kaino mai tawbi ngara nga hingdagini sasi khirum narakadori bar kaino matawi Lausing matam masida amuk nasalak labadi othok naso pharak taranita adumna thabalna thawai wajaba adutta lainana karsi tawroida horen yum jawragane kaino doctor dara kaino machalaga yengthu ba haibaduni ihe haksang ngamdaba sunatana kari hai ka doctor da hai ka dori ki haima kaino mai tok tawbi haksang nuai te na haibi badaine hoini adu budi haiba adubu ai se si tawbani haibadu madi khangdribani aise son thabagum tawba hai tare asumna wari watai sanaraduna thabal amati laina labuk yaukhri matam adutta lainana mahaki matanupa manglendo mahaki mabu goida thamkhibado aidi kya thamningdi mabok mapunabudi yama nushiyamgani atubu imung manungi mi singdunadi kya nushirangadaba mande adana hairi matam adutta thabalna hai mabu mapura yaradi yare kainone kai tawbagi nusirodibuno ha angang aduwa aikoi su lausi ngasi mari mangani mangaire sugena surabada ardagi de koi punamu leminaragadabani yum naknai haidana duk thammubagi wani adu popo kanadrabadi mari matalebagi kari kanari matau asumna wari watai kaya sanaduna laina amadi thabal makoi ani do thabak suminari makoi ani da thabak suriba du ka chapmanana atopa lawpham singda sumiyoi kaya ama thabak suribani matam arutta miyoi singaduna thabal amadi laina da toina yengakli thabalna karino ne mayam singasina ikoina thabak suraga ikoida toina he yenglibasibo kari tawraba jano ne asomna khallaga thabalna laina da warido hudui lainana karisu weram loida adu yengo weramgani haiduna khommi masidagi di makoi thabak subudo nga potha boina makoina porakpa chaado thangana bagi da makta thorang tawri thangnaba lokonda leiba mi singadusu thabalna kausunduna cha thangana bagi da makta hairi matamaruta makoi khara anakpada suriba singado changsillaktona laina amadi thabalgi manakta lakuna cha thangna bagi da makta makoisu lakli makoisu makoigi putharakpa cha singadu poraktona punna thamnina bagi da makta lakmeribani matamaruta thabak suminaramba thabalgi leikaigi mayambasing thokpa amana thabal ngasai yungna khoiga lakminaba nipa adubu kanano ne hoi maisu haramdi adum ka khramale ne aikoya leithorokpada leiramdra adum na harakpada thabalna laina da yingi laina su thabal da yingi matamadu thabalna tada kanano ne harisibo yumdagi di aiga nanaw nupiga akoi ani dang kumakpani ihe noi ani dang kumakpo were adu weragana nokoi ki tungda ma yaroklibaduna atopa lokpa ki mi werba jala masak maming su khangde aikoina leithorokpadadi leiramdra ma ka khramale adumna harakpada thabalna kanano haribasibo aikoina kumlakpadadi tungdasu kanamta lakhidabani adumna harakpada atopa nipa amanamu hai kainoni harisibo nakoibu yumdagi lakku matamda kanamta loina rakhidabro loina raktimini aikoina lakku matamdadi tungdasu kanamta lakhidi lainaga ibani katani kumakibado o nachanupa malemdi maadi mabu hoigide lehowi o tada karino harisibo masai aikoina ubadubu madubu mangwala jalo askari wanoda thabal aikoina ukibadu mang nateda mi amadi yorokhi aikoina thabak suraga amuk nongkhalakpada leiramdabagi wani aiko thabal nangi seipo karino mai tawbo mali nakhoi lighting gangtang yengthuko adumna harakpada lainana ngaha nongma gopalna makoigi yumda karigumba ama phumlambagi thodo wathok ama thokibagi matang atu paw tamge tawrakli matam maruda lainana madugi pawado tamthoroktana bagi damakta mahana wa thayoktuna khumkhri matam aduta lainana karigi oireba jano haiduna mabu ungdadi khalli
asumna tawduna makhoi cha thapa loiraba matung hojikti magi laurang subato honakhri mayam jatkra matung da lainana thabalda karino ngasai aina mayam da nangi nayamba gopal duna mana akhoi gi jumna tawramba thabak adu haido kedna tawraka tamona ingonda wa leithok libuto karigino hai adumna hayurabadi makhoi si gopal gi mi oramba su yari bani aigi iyamba gopal sei ikhanu sa paiba na maram moiraga makhoi hauji uriba lowga sei gopal gi oramba su yari poni ha magi maraja maran sokpa paisanu sa puba mi oram labadi gopal da aikoina asumna tawre aikoina asumna khangkhre haibase tamthok urabadi gopal na atopa phattaba loksing ma muk torokadori bani aduna mase matam kharadi lona tumna thamki si ko adumna hairakpada laina tumina lei masaki matung nungthilgi matam oraktabada mayam su mathang kanaraktabada thabal amadi laina su mayum lomda karakli adubu thabal di masa ado nungai taba henjeli haidunna ngaita potha mayum lomda karakli bani thabal na ngahan makai tawdaba mawonga ma tawrakpa masa ado khangson sonjalakpa sida laina leita pham khanjadi masidagi di laina na thabal da as maiba maibira kenoma yingthukba tawsi ngasai su mayamna kai kenu mayam uinai akhoi adi udi maibira ama yingthuksi ko ai sumado khali bani khangjene ai gi yamba gopal duna aingon da muk kai trok laba jano sai tawoiba khuraki ina lai saba su thoklu wa ba jani da asumna hairaga thabal do amu hogatuna lakminari tek asum lakpana yum phawbodi jawri yum jawrabada thabalna iruja maitha jananaba tawri laina so to mangai iruja maitha jarura sak thunobagi damakta tawri matawa somna makoyani iruja maitha jaba lora matungta amana sak mai thagalakli amana insang semjalakli matawa somna matai manawani to sak thungminari ngai matam madutta makoi gi yumgi yana khada kana gumba ma chapkibudo mami oi kari hoi haifet sawgumba ma phangki thabalna kana oraba janone mi gi yumlak phawraga chatliba sibo asomna thabal do hairaga lehori lainana kana sora moida labuk karakpa mi oram su yai haiduna lainana thabal da khomli atamadu da thabalna aikhoi gi mafam asi lalaga chatkadaba mi amata leite se labuk taba lambi asomdani leiriba aduga aikhoi gi yumthang nariba khodimak asisu aikhoi oina moi gi yum phawraga chatpagi wani mona di aikhoi gi yum phawraga chatningai maram leite se kana oiraba jano asumna thabalna khara singrap tawna wa hairakpa dutta lainana khangdrese kari tawribano haibado ado maibira kenumtadi tana sidana adumna hairakpata thabalna su hoi horen nungdang waram du labuktagi khara nganna karaklaga ai amaiba amagi manakta chatlaga haifet tanaruba haibaduni haiduna khomli lainana horen bu thabak suba ngambigadoribro haiduna hangrakpata thabalna karigi ngamloidoribano chak charaga maraina kanjarakani asumna mati manawani to wari watai kaya sanaduna chak ado chathokminari chakcha toklaba matungda makoyani labuk lomda kumki adubu thabaldi masa nongai taba henjelle haiduna thabak sudabida lorida phamduna yama matamda pothaduna leiri laina pakhatpa asum henjallakli numit adudi ganta karasi haiduna pung ahum khare helakpata oida karakli aduduga thabal amaiba amagi manakta chatkani haiduna mahak cycle adu thodoktuna satki masigi matung lainana yumadugi akoibata koina asum lakko matamta itha thadata karigumba ma thingnakhi madudi yumadugi yana khada tokhairaga leiramba ma thingnakhi madu ubata lainana karinone swai jaga sida tokhairam libasibo karino ma leiramba taba mal aibu tokhairaga yengsirane yengaroi tamona chakriba thabaktu karino haibadu kangdoklaga yenglagi ma laklaga tanaragi asumna khallaga laina tokhairiba jaga da haife jingamlaga mak maning lomda gamgam adumak chakhi somdana kamdauri thabaldo asum lakpana amaiba amagi manak jorakli matam aduda thabalna amaiba adutta maonda hauji oiriba amadi lekai mi singna lorang suba matamda hairakkiba wahi singado loina maktamduna khangali matam aduda amaiba aduna karigumba khara yenglaga thabal dawan senduna ibungo nangsi layat tinjet len hei adugi sumatakta
nangi nasa nangi imung asida migi posem leire adunane laitin athu matamda khoyamdabadi yararoi karigumada laitin khoyamba asida thintauba natragana thengthauba ngamhogdaba thoklabadi nakhoi ki imungdagi mi anidi lawgadori mado aina sum khanbada nang amadi nangi nasa no pa oiramgadaba mali adunane athu matamda lai khoyam thoksiko aduga nang se asum sonjal lakpadagi mamai thangda put mutkidori bani aduna put mutri ngai asida ha lai khoyamna ba tohsiko adu jamai ba kedongai kadi khoyramgani ngasi khoyramgadra hayeng khoyramgadra ngasi di polam chiram du langhaudabanina khoyrambadi yararoi aduna hayeng oina khoyramlasi hayeng do ai nangi yumda laklage aduga layado khoyramna tawrasiko asum na hairakpadagi thabalsu hoi haiduna mayum lomda halakhi matam adutta thabalna mayum lomda chatkibado amaiba aduna yenglaga hi wafam ma haihauredo asum na hairaga lehauki somna kamdauri thabal magi mayum jeroklabada mahaki nupibu kawrakli magi nupisu thabal lakpado yamna wana ngairamlibani thabal hek lakpaga parapap changsenduna maibana kari hairakdabaki haiduna tammi matam aduta thabalna maibana aigi yumase migi posem leire hai aduna yumasidigi mi ani satkadauri mado aiga ichanupaga male hai howi lai khormnabagi damakta hayeng sem sarnabagi damakta hai howi haiduna pawado tamli asumna tawduna matam madu haukhri thabal mahak masaya man nungaiti kok ngori tawi ison sonthai haiduna mahak phamungdi hiplaga leiri lainana sakhumda chak thongduna leiri bani thabal asum potharambataki mahak tumthakhra mali mahak na hek tumthakhibaga somdana kamdauri lainagi yum adugi akoibada haibadi lainana chak thongliba chaksang adugi akoibada kanagumba ma chatpagi khonjal tari matamada lainado swai lawi masado tufuk tufai challi lainana adumna chak thonglingai tuminna leiringai matam adutta yumgi manin thong manin maya adutta short dung kanagumba ma chenchat chatpagi khonjal kaya ma tarakpadutta lainado masadu swai lorladuna thabalgi manata lakli matam aduta thabaldi ningaidana tumduna leiramli lainana sangsenduna thabalbu hawdokli matam aduta thabalna kari tawre haiduna hangi maruda lainana saksangda aibu chak thonggi amta sangula o hairki thabalna kari torobagi nerengbo haiduna hanglubata lainana khangti maning mayase kananoma dung chatli haiduna thabalda tami matam aduta thabalna aigi yamba gopalna yumna sida posem torpa sodina wairamgani kadai waidabu tawriba posem no khangdrene kainomta haijakiba ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯂꯩꯍꯧꯏ ꯃꯗꯣ ꯄꯣꯠꯁꯦꯝꯗ ꯐꯨꯝꯕꯒꯤ ꯃꯥꯜꯂꯤ ꯑꯥꯏ ꯑꯗꯨ ꯅꯪꯗꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕꯔꯣ ꯇꯧꯊꯣꯛꯂꯒ ꯇꯧꯈꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯀꯅꯤꯗꯅ ꯑꯗꯨꯃ ꯇꯧꯔꯛꯈꯤꯅꯣ ꯍꯌꯦꯡ ꯃꯥꯏꯕ ꯂꯥꯛꯂꯒꯅꯦ ꯋꯥꯐꯝꯗꯣ ꯍꯥꯏꯁꯤ ꯃꯥꯏꯕꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯂꯨꯔꯕꯗꯤ ꯐꯠꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯨꯝꯃꯤꯍꯦ ꯅꯪꯅ ꯍꯥꯏꯕ ꯐꯔꯦ ꯂꯥꯛꯑꯣ ꯑꯩ ꯁꯪꯕꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯜꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛ ꯑꯗꯣ ꯌꯪ ꯂꯥꯎꯅ ꯉꯥꯎꯈꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯃꯨꯡꯒꯤ ꯐꯃꯥꯡꯂꯣꯝꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯎꯞꯁꯜꯂꯤ ꯊꯥꯕꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀꯔꯤꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯂꯤ ꯊꯥꯕꯜꯅ ꯐꯨꯛ ꯍꯧꯒꯠꯄꯗꯨꯗ ꯀꯣꯛ ꯉꯥꯎꯔꯤꯕꯅꯤꯅꯦ ꯐꯔꯦ ꯁꯤ ꯅꯥꯇꯣꯟꯁꯤꯁꯨ ꯏ ꯊꯣꯛꯑꯦꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯗꯣ ꯄꯨꯡꯄꯥꯗ ꯄꯥꯈꯠꯆꯔꯤ ꯏ ꯈꯔꯒ ꯎꯔꯨꯕꯗꯨꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯄꯥꯈꯠꯆꯔꯗꯨꯅ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯐꯔꯪ ꯆꯣꯡꯖꯔꯤ ꯊꯥꯕꯜꯅ ꯅꯣꯛꯂꯒ ꯍꯣꯏ ꯅꯍꯤ ꯈꯔ ꯇꯥꯕꯕꯨ ꯀꯩꯗꯧꯋꯦꯒꯦꯅꯦ ꯆꯦ ꯃꯥꯏ ꯐꯖꯒꯤꯅꯤ ꯂꯥꯎ ꯑꯩꯅꯦ ꯃꯄꯥꯟꯗ ꯑꯝꯇ ꯆꯥꯝꯊꯣꯛꯀꯦꯀꯣ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯥꯍꯤ ꯑꯗꯣ ꯆꯥꯝꯊꯣꯛꯈꯤ ꯅꯥꯍꯤ ꯈꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯆꯦ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯕ ꯆꯥꯛꯇꯣ ꯊꯣꯛꯀꯠꯂꯣ ꯑꯁ ꯏꯟꯖꯥꯡꯕꯨꯗꯤꯅꯦ ꯊꯥꯎ ꯉꯧꯕꯗ ꯉꯥꯏꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯐꯝꯃꯒ ꯂꯩꯕꯤꯔꯣ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯅꯥꯇꯣꯟ ꯆꯥꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯥꯝꯈꯣꯕꯨꯝ ꯏꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯣꯗ꯭ꯔꯣꯞ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯊꯥꯕꯜꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯏꯁꯤꯡ ꯃꯥꯏ ꯇꯥꯈꯤꯕꯗꯨꯒ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯅꯣ ꯃꯥꯏ ꯇꯥꯔꯤꯕꯁꯤꯕꯣ
ai tholaga yamkhige ko asomna phu hogolakpa adu ta lainana yingro no thuranu tawningba tawrasanu haiduna lainana khamjalli somdana kamdori gopal amade sanarai yaman nungaina mahaki manaw nupa thabaldo karigumba kharadi sodina toromlagani haiduna paw tamli numit adugi numidang waramni haibadi somdana thabal amade lainana sak thongli aduga gopal amade sanarai su chakhumda sak thongnu leiringai matamni matamdu numidangi pung taruk makhai khara helakpa tare taraka matamni matamadu gopal gi sumangda kanagum miyo yama lepraga gopal bu kan kauri matamadu gopalna kanaro ne asukata kan kauri basiba ho kanano tholage asumna haraga gopal mapan tholakpada nipa ama leptun lerami matamadu nipa aduna ta gopal ai ni ne handak thagi sendo yadu pikhat jage hadun laksari bani o hoine sendoi masana khangna thilak paisi nang mangai re haibo atai dine thongna ba manai ga dori bani se sida phamu yarani ta gopal ai bo phum mata tamningi ne ha kari wa pham no ne sumdo bani ngasai ai khoi punna nangi na naw nupa thabal khoi ga puna lawrang sumin ne bani matam matu ta na ki naw nupa thabal gi matung ta musin mu ba ma koin inabai wani da ai khoi mayam si amu jeng adubu amu musin mu batu ai khoina mathang muk yeng badadi leiramdri nanaw nupa thabal da yi hang badasu magi nupi leinaga lakpin da banatana atopa amta lakmin na di edana hai amu musin mu batu madu lai waram da mal naw nupa thabal se masi pangkoi kuidana masi thokanang ta thaudoka tholakadaba mali laitin khara yek thokpina bataw ai su kharam ni bani inaw nupa se matom da tarak jumdom po odu leibado kaya nungai trayadana ai gi konungum loba yum masida thamla sira haidana khalam ni bani o pare hayeng ayuk tu chalaga ai haifetang hangbi rukhige hoi pare dodi ta gopal akoi muk chalage asumna hairam laga nupa adu chakhri matamra da gopal ti yamna harawna imunda prap changi adumna gopalna nokphei changak paduta sanaraina kari torobagi kanano lalam libudu haidun hangi matam madutta gopalna hai pangbiya ainan harawri sigi matam leine thabaldo kuiraroi sodina siragani aina tawkhiba thabak adu mahai yalen hei kari thabanu haisibo he ngarang ibani na phumlubu poto madu mathau tawre haibani lawrang suba chatpada matungda amubum kuin inai hairi ne kuiraroi sodina siragani ko adumna hainaraduna sanarai amati gopal makhoi ani do nokminnari thabal amadi lainasu chaising thongba thalibatu loisalladuna punna jaminarba matungda tumkhinabagi damakta sem sari numit ado kainomai tawi thabal masanungai tabai yamna henjalli sor honbada thabak tu yamna phulli thabak to chakli tawi haiduna mahaki nupi da hairi aduna ayaba matamda thabal sa ising pangthak ta thakli matawa somna thabalna thabak phunba amati sohonba waba amati thabak chakpa torokpa ase leina thawayaba nungairamdi masado swai laujari matau asumna tawduna thabal amati leina do ningaidana amuk tumthanaruri matamdu numidangi pung 13 khare helakpa 12 tarakpa matam aduwaidani thabal amati leinana tumduna leiriba yum adugi mangol aduta musin muba kanagumba ama yana kharomdagi laklaga makhongna darida yantharaga phamduna leiri matam aduta thabal mahaki manglanda karigumba saktam ama uri saktam mado mahangna mamang thakta amukta ukhiriba miyoi amani miyoi aduna thabalbu somna chasi haiduna koipu purami adubu thabalgi mamana mahakpu satkidana bagidamakta makhut paiduna yanuna leiramki matam adu thabal na mahaki mamada ima mana haiba se amka chaluki ge haiduna satkinaba tawbuda thabalgi mamana mana haiba ilunu nangi matam wali law nang boina thinbige law haiduna thabalbu thinbirakhi adumna thabanbu hek tilakhi baga thabal mikap khangthok thulakhi thabanna adumna nungsa fuina holaga sor thabet honba aduta lainana kaidoroge haiduna mahak hogulai asumna laina amadi thabalna hogulaga wari sanakibagi khonjal adu tabadara karino khangti mangol darida makhong yantharaga phalam liba musin muba ado
ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯏꯃꯥꯅ ꯀꯔꯥꯏ ꯖꯒꯥ ꯐꯥꯎꯗ ꯊꯤꯜꯂꯝꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯕꯜꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯂꯩꯔꯤꯕ ꯃꯪ ꯑꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯗꯣ ꯃꯗꯨ ꯍꯩꯕ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤ꯫ ꯃꯥ ꯍꯌꯦꯡ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ, ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯁꯣꯠ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕꯗꯣ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯝꯍꯜꯂꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯅꯥꯇꯣꯟ ꯑꯗꯣ ꯃꯈꯨꯠꯅ ꯃꯦꯜꯂꯒ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯏꯕꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯗꯤ ꯑꯣꯏꯗ꯭ꯔꯦꯍꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯁꯥꯔꯣꯟꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ? ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯀꯧꯗꯨꯅ ꯂꯥꯌꯦꯡꯖꯔꯤꯕꯁꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯄꯤꯅꯅꯕꯒꯤ ꯀꯧꯖꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯑꯁꯤꯅ ꯀꯝꯗꯧꯍꯧꯕ? ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯈꯣꯏꯗ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯑꯣꯡꯗꯣ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯅꯈꯣꯏꯅ ꯏꯟꯕ ꯑꯃꯗꯤ ꯏꯟꯗꯕ ꯍꯥꯏꯕꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯥꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯐꯤꯡ ꯑꯐꯥꯏ ꯆꯨꯔꯤꯕꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏꯕꯨꯗꯤ ꯈꯣꯏꯔꯝꯕꯤꯒꯦ꯫ ꯁꯦ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯅꯕ ꯇꯧꯔꯁꯤ꯫ ꯁꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯈꯔ ꯂꯥꯟꯊꯔꯛꯄ 1 ꯌꯧꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯒꯗꯕꯅꯤꯀꯣ꯫ ꯁꯤꯟ ꯂꯥꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯡꯂꯤ꯫ ꯑꯗꯨꯒ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯗꯈꯤꯅꯥ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃꯈꯛꯇꯪ ꯄꯤꯕꯁꯤ ꯇꯧꯍꯩꯗꯦ, ꯑꯗꯨꯅ 100 ꯆꯞꯄꯤꯗꯨ 3 ꯁꯨꯍꯜꯂꯨꯅꯦ ꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ 100 ꯆꯞꯄꯤ 2 ꯑꯃꯒ ꯍꯥꯞꯆꯤꯟꯗꯨꯅ 3 ꯁꯨꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕ ꯑꯣꯏꯔꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯧꯕꯗꯣ ꯊꯥꯕꯜ ꯏꯄꯦꯟ ꯄꯦꯟꯖꯗꯦ, ꯂꯩꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯏꯄꯦꯟ ꯄꯦꯟꯖꯗꯦ꯫ ꯑꯃꯥꯏꯕꯗꯣ ꯃꯍꯩ ꯈꯔ ꯍꯩꯖꯔꯒ ꯕꯨꯔꯥ ꯑꯣꯏꯅ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯁꯥꯔꯣꯟꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏꯁꯤꯡꯅ ꯌꯦꯠꯂꯦ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯃꯗꯨꯕꯨ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯩꯇ꯭ꯔꯤꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯕꯜ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯔꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯔ ꯉꯥꯟꯊꯣꯛꯆꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯄꯣꯠ ꯑꯃ ꯂꯩꯔꯦ, ꯃꯗꯣ ꯂꯧꯊꯣꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯐꯔꯔꯣꯏ, ꯑꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯗꯣ ꯖꯩꯒ ꯇꯧꯊꯣꯛꯀꯗꯕꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯐꯔꯦ ꯑꯩꯗꯨ ꯍꯥꯏꯔꯝꯒꯦꯅ ꯆꯠꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎ ꯑꯃꯨꯛ ꯉꯥꯏꯈꯤꯗꯣꯔꯤꯕ꯭ꯔꯣ? ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯤꯔꯗꯤ ꯀꯝꯗꯧꯕ? ꯍꯣꯏ, ꯁꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯂꯤꯕꯗோ? ꯐꯔꯦ ꯁꯤ ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯕꯜ ꯃꯍꯧꯁꯥꯒꯨꯝ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯁꯪꯕꯤꯈꯤ꯫ ꯑꯗꯨꯝꯅ ꯁꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯊꯥꯕꯜꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯀꯔꯤꯅꯣꯃ ꯎꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ
ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯍꯣꯏ ꯌꯨꯝꯌꯥꯏꯗ ꯀꯔꯤꯅꯣꯃ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯅꯦ ꯁꯟ ꯁꯥꯔꯒ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯕ ꯐꯤ ꯑꯃ ꯀꯨꯞꯁꯜꯂꯒ ꯆꯠꯄꯒꯨꯝ ꯇꯧꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥ ꯀꯤꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯞꯇꯛꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯥꯕꯜꯗ ꯍꯪꯂꯨꯏ ꯊꯥꯕꯜꯅ ꯑꯩ ꯀꯧꯒꯦ ꯍꯣꯏ ꯀꯩꯅꯣ ꯑꯗꯨꯗꯩꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯟ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯀꯥ ꯑꯃꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯉꯥꯏꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯂꯝꯕ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯎꯏꯅꯦ ꯑꯃꯥꯏꯕꯗꯨ ꯀꯌꯥ ꯊꯣꯏꯅ ꯍꯩꯇꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ ꯃꯥꯏꯕꯗꯨꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯩꯇꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯥꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯩꯁꯨ ꯍꯥꯏꯔꯝꯂꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯌꯨꯝꯌꯥꯏ ꯑꯗꯣꯝꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯥꯕꯜꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯂꯥꯎꯅ ꯃꯨꯁꯤꯟ ꯃꯨꯅ ꯆꯪꯈꯤꯕꯗꯣ ꯊꯥꯕꯜ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯑꯗꯣꯝꯅ ꯎꯍꯧꯕꯗꯨꯗ ꯊꯥꯕꯜꯅ ꯃꯁꯥꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯁꯦ ꯑꯩꯅ ꯍꯣꯔꯦꯟ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯈꯧꯔꯤꯒ ꯃꯦꯜꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯊꯥꯕꯜꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯜꯅ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯂꯤꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯆꯪꯉꯛꯏ ꯊꯥꯕꯜꯗꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤꯅ ꯃꯍꯥꯛ ꯂꯩꯅꯥꯒ ꯄꯨꯟꯅ ꯆꯪꯉꯛꯂꯒ ꯀꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯜꯅ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯅꯣꯡꯁꯦ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯃꯪꯉꯛꯂꯦ ꯒꯨꯔꯨꯝ ꯒꯨꯔꯨꯝ ꯈꯣꯡꯉꯤꯕꯁꯤ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯅꯣꯡ ꯇꯥꯔꯕꯗꯤ ꯐꯔꯤꯕꯅꯤ ꯂꯧꯀꯣꯜꯗꯣ ꯏꯁꯤꯡꯈꯔ ꯋꯥꯠꯍꯧꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯤ ꯃꯨꯔꯤ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯎꯕ ꯅꯠꯇꯦ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅ ꯃꯗꯣ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥ इखंग खंगौदना महाक मिकअप थोलक्खी महाना मिकअप थोलक्का मतमदा मईसु मुलमली पुमम मम्मी नोंगसु तारमली मतम अरुदा लैनाना मईसु मुलैन तौरिसे मपान थोनिंदुना हवलकनी कदायदा लैख्रे मैखेतुना असुमना महाकना लुखुम अदुदा मैखेत मारकपदा थाबलसु मिकअप थोलक्लदुना हाय कैदौरे मैखेतो आई मपान थोगे तौबा सेदा मोन मखादा लैबनिने से असुमना हायरगा थाबलना मैखेत अदो पिरई लैनाना मैखेत अदो खेत औना हेक सुबगा महाकी ये थंगबा नाकल लोमदा लैरिबा फगलांग अदुता महाकी ममी नत्तबा अतोपा कनागुंबा अमगी ममी अमा हाइफेट ताखिबदु महान उहोवी लैनाना सत लैसेंदुना येंगलुबदा ममी अदु तारमदी महाकी ममी नत्तना मतम अदुदा थाबलना हाय चुकलु पुदोनु चुकलु ला इबानी थोबिना सिलाव असुमना लैनादो किखिनी खंदुना थाबलना संगपिदुना मखोय अनि मपानदा पुन्ना थोकमिनरकली मतमरु थाबलना इमुंगदा दुम तौबा यादबरो हाइदुना हंगली लैनाना अस नुंगाइबा हंगतेदा हाइदुना थाबलदा चैरी मसेगी मतुंग नोंग कन्ना तारिबा अदुत्ता लैनादो मखा थंगबा येना खारोमदा थोखी थाबल मांगोलदा बुदुल अदु पाइदुना लेपलगा लैरी थाबलना लैनादा वारी अदुम साजली हंदक्ति लौदु खरा यामा लोगनबा थबक खरा कन्ना सुदबा याररोय करिनो खंगदि हक्चांग असना हंदक्सिना खंग सोन सोनजलकबा सिदा आइदिने बाबु पाखलबनी
ꯊꯥꯕꯜꯅ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯕꯁꯨ ꯂꯩꯅꯥꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯥꯕꯜꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯅꯥꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯥꯕꯜ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛ ꯕꯨꯗꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯥꯈꯥꯔꯣꯝꯗ ꯐꯔꯞ ꯐꯔꯞ ꯂꯥꯛꯄꯗꯗꯤ ꯂꯩꯅꯥꯗꯣ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯣꯡ ꯑꯗꯨꯅ ꯃꯈꯣꯡꯗ ꯄꯨꯗ꯭ꯔꯣꯞ ꯄꯨꯗ꯭ꯔꯣꯞ ꯐꯨꯍꯜꯂꯒ ꯃꯍꯥꯛ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯊꯥꯕꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯅꯥꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯂꯩꯅꯥ ꯂꯩꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯗꯣ ꯃꯁꯥꯗꯨ ꯎꯟꯃꯨ ꯏꯪꯗꯨꯅ ꯂꯩꯔꯝꯂꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯕꯜ ꯃꯁꯥ ꯑꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯆꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯨꯗꯣꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯂꯩꯅꯥ ꯑꯗꯣ ꯀꯣꯟꯈꯠꯂꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯨꯗꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩꯅꯥ ꯑꯗꯨꯁꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯂꯩꯅꯥꯗꯣ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯎꯟꯃꯍꯤ ꯇꯥꯅ ꯏꯪꯂꯝꯕ ꯑꯗꯨꯗ ꯊꯥꯕꯜꯅ ꯂꯩꯅꯥꯕꯨ ꯃꯈꯨꯠ ꯑꯗꯣ ꯃꯈꯣꯡ ꯑꯗꯨ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯐꯩꯖꯨꯞ ꯁꯨꯞꯆꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯅꯥꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯅꯥꯗꯣ ꯋꯥꯈꯜ ꯇꯞꯅ ꯂꯥꯛꯂꯤ ꯊꯥꯕꯜꯅ ꯂꯩꯅꯥꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯥꯕꯜꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ ꯅꯍꯥꯛꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯁꯤ ꯑꯩꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯟꯕꯗ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯅꯍꯥꯛꯁꯦ ꯋꯥꯈꯜ ꯃꯥꯡꯂꯒ ꯗꯥꯔꯤꯗ ꯅꯈꯣꯡ ꯌꯥꯟꯊꯔꯒ ꯅꯀꯣꯛꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯪꯁꯤ ꯑꯩꯅ ꯊꯥꯡꯂꯒ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯨꯡꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯒꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜꯗ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯊꯕꯛ ꯑꯁꯦ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯕꯨ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥꯅ ꯃꯍꯥꯛꯀꯤ ꯐꯅꯦꯛ ꯑꯗꯣ ꯆꯣꯠꯂꯤ ꯑꯃ ꯁꯤꯟꯗꯣꯛꯀꯦ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯣ ꯁꯤꯟꯗꯣꯛꯍꯜꯂꯤ ꯑꯁꯨꯝꯅ ꯂꯩꯅꯥꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯥꯕꯜꯅ ꯍꯦꯛ ꯎꯕꯒꯨꯝ ꯇꯧꯏ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯣ ꯑꯅꯤ ꯁꯨꯕꯒꯨꯝ ꯍꯦꯛ ꯊꯥꯕꯜꯅ ꯍꯥꯏꯐꯦꯠ ꯎꯕꯒꯨꯝ ꯀꯧꯔꯤ ꯃꯗꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯕꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯃꯅꯕ ꯁꯦꯝ ꯁꯥꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯗꯣꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯊꯥꯕꯜ ꯃꯁꯥ ꯑꯗꯣ ꯇꯦꯟꯁꯟꯈꯔ ꯂꯩꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯃꯁꯥ ꯑꯗꯣ ꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯕ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯊꯥꯕꯜꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯟꯅꯔꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯕ ꯑꯗꯨꯗꯤ ꯊꯥꯕꯜ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯅꯕ ꯂꯧꯕꯨꯛ ꯀꯨꯝꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯧꯕꯨꯛ ꯀꯨꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯌꯥꯝꯕ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯨꯝ ꯍꯦꯛ ꯀꯥꯔꯛꯄ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯝꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯕꯜꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯍꯦꯟꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯅ ꯃꯈꯣꯏꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯉꯥꯏꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ
हाइबगा तौबगा नुमित अदुति चाक थोंलिगी मनुंग अदुता युमथक अदुता पेरेक 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 चटपगी खोंजेल अमा तारी कनानो सुखंदी अदुगा युम मदुगी येना खादा कनागुंबा मा गुदुंग गुदुंग चेनखिबगी खोंजेल सु तारी खोंजेल सिंग अदु ताजरबसु थाबल अमदि लैना होय माय अमत्ता हाइदना मखोय परप परप तुम्बा चंगनबगीदमक्ता सेम सारी ngasai ayuk thabal amati leina chak su inthi nuwaina chana dabarina chak su mayam leibonina mokoi chak to thong dabida chak to oina salaba matungda saraga oina mokoi tumna ba changdakli matamdu numidangi pung nipan muk tarabani thabal amati leina tumthapati yaramdi mokoi phamungda tuminna magi wakhal amamamda leinari ngarangi matawgum ngasi su nong tagadol bar karino omsak sak paga loinana nong khongli इथा थाजदना लाइनाना थाबलदा वा हौदुरई अखोइगी युमसिदा तौरिबसिबु करिनो मफमसि थादोकलमलगा अखोइ अतोपा मफम अमदा चतख्रिसिरो अय अदु हाइदुने नंगो कराइ चकदोरिबनो लम मसिना कनादा योलमगदोरिबनो लमसिबुदी इतै गोपालना लैगेदना दम हारिबदुदी अ सुमि तासौ गोपालना मफम मसि पामद्रुता लैरबनी महागा लेवा मंत्र तौदुना माइबा माइबी नेकलगा मफम मसिदा असिगुम थबक असि तरुक लिबा चाला अदमाइना मिंगोंदा लाना खलुनुदा अय फना खंजा पोंतेने हौजिकि मतमदा सुगुम थबक तौबसि पाका लेत्रबनी अदुबु अखोइगी ताचौ गोपाल सै ममांग थक्ता स्कूल दा लाई सनरमे हाइदना फारगा ओजाना युमदा पोरखिबा लैख्रबनी लाइटिंग के मरमदा मार्क्स खरा खंबगुम तौबनी आमाइबदनो हाइबदु हयेंग नत्रा थांजा हाइबदो होय मानी हयेंग लाई खोरम मतुंगदा करी तरोपगे हाइबदु येंथोकपा तायदना लाई खोरम फावद फत्रबदी अतोप आमाइबा अममुक येंबा हाइबदुनी लम मसिदि मंगोद सुयोन जोलोय असुमना हाइनदुना वारि सनरिगै मतम अदुता इखंग खंगौदना युम अदुकी मखा थंगपा येना खारोमदा थाबल मसामकी खोंजलदा थाबल थाबल अयु किरोम तौरेन हे अमका लाउने हाइदुना मी अमन वारि सरकपा अमदि महाकपु कौरपगी मवोंगदा तौरखी मतम अदुदा लैनाना करिनो असिदि होय तावगे खोंजल नत्रो हय लांगनो तुमिन लैयो माना कौनगम मी मखै कौसनु असुमना हाइरकपता लैना तुमिन लैरी मतम अदुता लैनागी खोंजलदा मुक सुमांगलोमदा यामना कन्ना लाउदुना कप्पगी खोंजल लमा मखोय अनिमकना ताखी खोंजल अदु ताबदा मखोय अनि कुयेंग यिंगनै करिरो तौरिबसिबु हाइदुना वखलदा फुंबंग नजरी अदुबु थाबल अमदि लैना होय माय अमता हाइदि तुमिना अदुमक करि तोरपगे हाइबदो येंगनु लैरी आदुमा लैरिङै मतम अदुता येना खादा तारंबा थाबल मसामकी खोंजल अदो ngereng matomta murung kari no khara hair matungda sumanglomda chakri aduga sumanglomda kappal laupa toromba lainagi khonjal adusu tamna hanthakri aduga yum adugi sumanglomda ngereng wari sanakhibagi mokholama tai thabal amadi laina tariba khonjal ado mokhoi mana thangkatuna kari hainari bano haiduna taribani adubu kari hainari bano haibadi khangdi adubu ngereng wari sanai haibadi khangli असमना युम अदुत्ता करा हेंजन्ना तमनरकपा अमति अकी तुजुंगबा खोंजल कया अमा ताबा अमति थाबल अमति लैना मखोय अनिसे नोमगी सोंजिलकपा अमति हाइफम तौफम खंगतबा कया अमा तौरकपा सिन मरम मोइरका थाबल अमति लैना युम मसिदा लैनिंद्रबदि अदुबु थाबल युम असिदा लैनिंद्र हाइदुना युम मसिबु पाके थादोकपदि महाना पामलमदि नुमित असिमा हौख्रे मथंगी अयुक्तनी आमाइबादो लाक्तुना थाबलगी युम अदुता लाइटिन कया खोइरमदुना लाई अदो तांथोकनबगीदमक्ता होनरकली असमना लाई खोइरमबा हौजिङैगी मांगोइनना आमाइबा अदुना हाय इबुंगो थाबल नखोइगी युम मसिगी अकोइबदा मीगी पोट अमा लैरे मदो लौथोकले हायरगा अमुक्तंग जैगा तौथोक्सी लाउ अखोइ पुन्ना थिमिनसी असमना हाइदुना आमाइबा अदुना युम अदुगी यिनखा यंगुन कोचत चतुना थिरकपदा गोपालना फुमलंबा मयुम अदो थेंगरी मयुम अदो थेंगनबा अदुता अमाइबा अदुना तो सिगे मयुम सिंगदना आइना हारिबसे लालो मसी लेरबनिना जैगा तौथोकलगा फरगदबनी असुमना हायरगा उसान मैरा थागतुना हौजिक्ति
Gopalna phumlamba mayom ado mai thadokuna jaiga tawkhri asomna jaiga lorba matungta amaiba aduna hojikti karimta taroklaroi aduna nakhoisu nungai yaibi marang kaina palo aisu yumda hallage ko hairam laga amaiba do kinaba tawi matam aduda thabalna taya chenja khara da khina katuna amaiba adugi mabukning pelhanjari masigi matung amaiba ado satkhri thabal amade laina su nungaina lehori thaudu asigi matung dagi di thabal amade laina khara makhaidi masado nungai jaraduna labuk loktin kumbado phajana tabak tamai wonsilli numin mari ni manga ni adu matok aba matumda Gopal thabal hoji phawa kaima tawdabagi pawado mahana tari matam adutta Gopalna karino re oza amaiba nongdre nadi mahak numit mari ni manga ni leibaga tamma tamna sonjalaktana matai manau anima sikhragadabani hairi aduduga hojik phawba misi minagi paw tabadi laadana hojik anaba phagalaktana labuk loktin kummi haiba pawona tari hera madugi nongdren haiba amaibaduna ingonda nam thak toba phai khangani dana asumna hairaga Gopal amaiba nongdren gi mayumda lakli matam aruta amaiba nongdren sumangda phamlaga mahak leiramli masa kaya dungaiti haiduna Gopal lakpagi makhol adu tabada nongdren thonga lomda yengthorei matam aruda Gopalna scooter ama thauraga changak ibatu ubada nongdrena shampoo jumuk laene phai khangani dan nangasiri asumna khallaga leiri Gopal mahaki scooter adu khamlaga nongdrenda oza ai khurumjari haiduna khurumli aduga nongdrengi manakta sangsillaga oza hakchang ngambidabro tawrisibo oine Gopal hakchang sikara ngamdre rei nati nang lakobo kari leigi oza bo hakchang ngamde harisibu kamdori bajano doctor ta kamta yengdrabro ai kari gi doctor no ne lok laihau khara tawbagi wani ngan ma khaidi yamna kanna narudana ko kankapa ngamludrabani ngasi di hakchang khara nungaire haidana mapana phamlu libasini kasu toroi horen hida khara thaga dum phagradawni oza bu hida kasu paibi bro ai machung pa dai da bai na haibri aduro amai ba khoine semsa ba hidak to haibani ne ai nang lakpagi maram do hayu nati nang na hathok piyo haiba thabal lu sirabro kari runi oza madugi wadu ya lokpiyo ya wofam nati ne tumin dai na gadabani mi taram tu orani asumna Gopal na nagjet koi lergi jemudo da nongdrena ai kai do bugi taga doli banu ne itom doli lei base hayo kedoraba misi minagi paw lebro kadai dagi misi minagi paw ne oza ha nati oza na iwonda sadapili bro hoi ai na unu pathabal du masadu ngamdi haidana nungmuni ni di khara sonthara medana paw tai arudagi di nati ngasi di haugatana labuk loktin kumdana awtiba low pan khiduri kari mabu amuk kankalak le haiba hai makhoisu maiba maibi tanaramgani ne to ha maiba maibi tanabadunabu pharaktana taruk libani kaisu khalu nu se ayana ngoda haidro paisa do khara chawhallu poto kanba thabi kaidana adri nate likna liiba mi na haning liba mi ya mahat paise lupa lising kunna yabana te nei bo oza madugi angang do loisindaba suya yadabani oza na haibagi matungina ai hing du da chatana laitin kaya hado taina du na pot adu phumluribani pare oza na pamliba sempham do kaya no aingonda haibiro adugi matung dakidi mabu loisinne bagi damak thabak tawgadaban to adu paina nupa thokna thongna leina hayudana adu warabadi aina kaidubagi leiwa macha songani achobuma solaga loredana hai nang na kaisu ka tabata leiwa macha khara solaga angang du da kaihobagi mahutta thabat hena thatkadabani hai nang sor satpai du khangba natro hoi khagi oja mabu sor satpiro ihi ai na haibadi mahaku sor satke haibagi wanati ne sor satpa haibase hektamak tobu yabanati amai bai khoisu thawai mangba yari bodi ne karigumada aina madugi leiwa adu thakraba matungta mahangna hek sibaga amai bai khoi sisu tawdaba yadaba thorom khara leibani madu manung matam sahaudrabadi ha atini aina migi usop saringaida nangi nanaw nupado sirak lone
ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯗꯛꯇ ꯇꯧꯍꯧꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯎꯁꯣꯞ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯨꯅꯦ ꯋꯥꯈꯟꯗꯣ ꯑꯣ ꯑꯣꯖꯥ ꯁꯣꯔ ꯁꯠꯄ ꯃꯇꯝꯗ ꯃꯤꯗꯨ ꯈꯨꯗꯛꯇ ꯁꯤꯔꯕꯗꯤ ꯃꯤꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯂꯩꯔꯤꯕꯅꯤꯅꯦ ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯍꯟꯇꯛꯃꯨꯛꯇꯤꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯃꯠꯇ ꯀꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔꯗꯤ ꯈꯨꯠ ꯆꯪꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯆꯪꯏ ꯅꯪꯕꯨ ꯃꯁꯤ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯉꯝꯒꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯃꯥꯕꯨ ꯁꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯐꯔꯦ ꯅꯍꯥꯛꯅ ꯃꯤ ꯅꯦꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯅꯁꯥꯃꯛ ꯆꯠꯀꯦꯔꯥ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯐꯨꯝꯒꯗꯕꯅꯤ ꯀꯔꯤꯕ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯐꯨꯝꯒꯗꯕ ꯍꯣꯏꯅꯦ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯕꯨ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯐꯨꯝꯈꯤꯔꯕꯗꯤ ꯂꯣꯏꯔꯦꯕꯣ ꯃꯈꯣꯏꯅꯦꯀꯣ ꯍꯞꯇꯥ ꯐꯥꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯣꯍꯣ ꯑꯣꯖꯥ ꯑꯩ ꯃꯤ ꯅꯦꯛꯂꯒ ꯄꯣꯠꯇꯣ ꯑꯩ ꯄꯤꯔꯨꯒꯦ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯕꯤꯔꯣ ꯑꯣꯖꯥ ꯉꯁꯤꯒꯤꯗꯤ ꯄꯣꯠꯇꯣ ꯁꯥꯗꯦ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯣꯠ ꯑꯗꯣ ꯑꯩ ꯄꯤꯔꯔꯒꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯍꯣ ꯑꯗꯨꯝꯅ ꯃꯃꯜꯗꯨ ꯍꯪꯂꯛꯂꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯕꯤꯅꯤꯗꯅ ꯃꯃꯜꯗꯣ ꯈꯔ ꯇꯥꯡꯉꯤ ꯂꯨꯄꯥ 70,000ꯗꯤ ꯄꯤꯔꯣꯅꯦ ꯏꯁ ꯀꯔꯤꯅꯣꯗ ꯑꯣꯖꯥ 70,000 ꯍꯩ ꯅꯪꯅ ꯂꯨꯄꯥ 1,00,000 ꯄꯤꯊꯣꯛꯂꯒ ꯃꯤ ꯅꯦꯛꯂꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯥꯠꯍꯜꯂꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯗꯅ ꯐꯨꯗꯦꯛꯇꯅ ꯅꯪ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯒꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯠꯄꯁꯤꯗꯤ ꯃꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯀꯦꯁ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥꯗꯣ ꯑꯩ ꯉꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯇꯪꯈꯥꯏ ꯑꯃꯒ ꯄꯤꯖꯔꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯣꯠꯇꯣ ꯍꯌꯦꯡ ꯍꯦꯛ ꯂꯧꯔꯣ ꯑꯣꯖꯥ ꯌꯥꯔꯅꯤ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏꯅ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯐꯪꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯍꯥꯛꯅ ꯈꯪꯗꯕꯒꯤꯅꯤ ꯑꯣꯖꯥ ꯃꯇꯝꯁꯨ ꯉꯜꯂꯤ ꯌꯨꯝꯗ ꯀꯩꯁꯨ ꯂꯩꯍꯧꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯊꯣꯛꯁꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯅꯍꯥꯛꯅ ꯐꯨꯝꯂꯨꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯈꯪꯉꯤꯗꯅ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯕꯗꯤ ꯏꯍꯦ ꯅꯪꯕꯨ ꯚꯥꯞ ꯇꯥꯗꯕꯔꯣ ꯑꯣꯖꯥ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯣꯖా ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯅꯄꯥꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯤꯗꯅ ꯑꯣꯖꯥꯁꯤꯗꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯪꯕ꯭ꯔꯣ ꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯖꯒꯥꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯂꯧꯔꯨꯔꯤꯕꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯃꯗꯨꯅ ꯄꯣꯠꯇꯣ ꯇꯥꯡꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯂꯤꯕ ꯄꯣꯠꯁꯤ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯁꯔꯨ ꯈꯪꯉꯦꯗꯅ ꯑꯗꯒꯤ ꯑꯇꯩ ꯄꯨꯂꯝ ꯆꯩꯔꯝ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠ ꯆꯪꯂꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯀꯨꯒꯤ ꯃꯃꯤꯠ ꯌꯥꯎꯔꯤꯕꯅꯤ ꯑꯣꯖꯥ ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯗꯤ ꯑꯣꯖꯥꯅ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯤꯕꯅꯣ ꯊꯤꯔꯤꯕꯅꯤꯅꯦ ꯐꯪꯅꯅꯕ ꯊꯤꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯊꯤꯕꯗ ꯐꯪꯗꯕ ꯂꯩꯇꯕꯅꯤꯀꯣ ꯑꯩꯅ ꯍꯟꯗꯛ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯁꯤꯗꯩꯁꯤꯗ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕꯒꯤ ꯑꯀꯪꯕꯒꯤ ꯁꯔꯨ ꯌꯥꯎꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯗꯤ ꯉꯥꯄ꯭ꯔꯨꯝ ꯀꯠꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯥꯒ ꯉꯥꯄ꯭ꯔꯨꯝꯒ ꯄꯛꯅꯗꯦꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕ ꯄꯣꯠ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯨꯔꯤꯕ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯂꯧꯔꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯩꯁꯥ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯚꯥꯞ ꯇꯥꯔꯦꯗꯅ ꯅꯪꯅ ꯄꯩꯁꯥꯁꯤ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯁꯥ ꯆꯠꯂꯒ ꯂꯧꯖꯔꯨꯕ ꯌꯥꯔꯒꯅꯤ ꯄꯣꯠꯁꯤꯡꯗꯣ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯅꯪꯅ ꯄꯨꯔꯛꯂꯒ ꯂꯩꯋꯥꯗꯨꯗ ꯉꯩꯅ ꯁꯣꯟꯕꯤꯔꯒ ꯅꯍꯥꯛꯅ ꯑꯗꯨꯃꯛ ꯇꯧꯔꯨꯕꯁꯨ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯍꯣꯏꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕꯅꯤꯅ ꯂꯥꯏ ꯇꯤꯟꯅ ꯁꯣꯛꯇꯕꯒꯤ ꯊꯕꯛ ꯑꯗꯨ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅꯒ ꯇꯧꯔꯨꯔꯕꯗꯤ ꯇꯤꯟꯕꯣꯡ ꯀꯥꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯐꯔꯦꯕꯣ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄꯤꯒꯦ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ
ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯗꯒꯤ ꯄꯣꯠ ꯑꯗꯨ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔꯕꯨꯁꯨ ꯅꯦꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯑꯗꯨ ꯐꯨꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯄꯦꯅꯥꯒꯤ ꯊꯕꯛꯅꯤ ꯈꯤꯠꯂꯣꯏꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯥꯏ ꯅꯈꯣꯏꯅ ꯐꯨꯝꯒꯗꯧꯔꯤꯕꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤꯅꯦ ꯅꯣꯏꯅ ꯀꯔꯝꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯇꯝ ꯑꯃꯠꯇ ꯍꯦꯛꯇ ꯌꯥꯗꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯒꯣꯄꯥꯜꯅ ꯅꯦꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯌꯦꯡꯅꯔꯒ ꯍꯥꯏꯅꯩ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯣꯠ ꯑꯗꯣ ꯐꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯤ ꯒꯣꯄꯥꯜꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯂꯨꯄꯥ 10,000 ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯁꯣꯏꯗꯅ ꯐꯨꯝꯂꯨꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯅꯦꯛꯄ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯝꯗꯧꯖꯦꯕ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝ ꯈꯪꯅꯔꯛꯂꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯒꯣꯄꯥꯜꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯣꯗꯁꯨ ꯍꯥꯏꯔꯤ ꯑꯔꯦꯕꯗ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥꯕꯨꯅꯦ ꯐꯩꯖꯩ ꯆꯤꯡꯉꯒꯅꯦ ꯁꯣꯏꯅꯥꯏꯔꯒ ꯂꯩꯕ꯭ꯔꯥ ꯖꯦꯜ ꯌꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗꯨ ꯌꯧꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯑꯣꯏꯒꯗꯧꯔꯤꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯗꯧꯔꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯥꯕꯜꯗꯨ ꯄꯥꯎ ꯑꯃ ꯄꯤꯁꯜꯂꯒ ꯀꯧꯊꯣꯛꯂꯁꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯕꯨ ꯑꯣꯏꯒꯗ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯀꯔꯤꯅꯣꯝꯃ ꯇꯧꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯄꯤꯕ ꯁꯥꯔꯒꯦ ꯑꯗꯨꯒ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯄꯨꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯆꯪꯉꯒ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯍꯧꯔꯣ ꯑꯦꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯊꯥꯕꯜꯅ ꯑꯉꯥꯡꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯉꯥꯡꯗꯨ ꯀꯔꯤꯝ ꯇꯧꯔꯝꯃꯅꯨ ꯅꯪ ꯀꯔꯤꯅꯦꯅ ꯈꯨꯝꯗꯣꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯗꯨ ꯐꯛꯀꯥꯏꯕ ꯈꯣꯠꯀꯥꯏꯕ ꯇꯧꯔꯝꯃꯦꯅ ꯈꯜꯂꯣ ꯃꯥꯅ ꯊꯣꯡ ꯍꯥꯡꯖꯤꯜꯂꯝꯃ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯕꯥꯏꯔꯦꯟ ꯇꯥꯔꯤꯅꯤ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤ ꯑꯗꯨ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯅꯤ ꯁꯨꯝꯗꯧꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯂꯥꯎꯅ ꯈꯣꯡꯅꯔꯒ ꯐꯨꯅꯔꯁꯤ ꯑꯗꯒꯤ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯂꯅꯤ ꯃꯣꯏꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯛꯅꯔꯒ ꯈꯥꯝꯅꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯅꯪꯅꯅꯦ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯥꯏꯅꯤꯡꯊꯧꯗꯅꯦ ꯐꯨꯝꯃꯨꯔꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯨ ꯈꯪꯖꯨ ꯈꯪꯗꯅ ꯂꯣꯏꯔꯦ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯅꯦꯒꯦꯅꯦ ꯀꯣꯏꯊꯤ ꯊꯤꯌꯨ ꯐꯔꯦꯁꯦ ꯐꯨꯅꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ ꯃꯇꯝ ꯑꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯝꯗꯦꯅꯦ ꯃꯁꯦ ꯍꯥꯏꯔꯒ ꯑꯃꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯎꯅꯗꯨꯅ ꯈꯜꯂꯛꯂꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯝꯅ ꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯅꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯃꯤ ꯈꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯩ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯅꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯕꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤꯗꯅ ꯀꯔꯤꯒꯤ ꯈꯟꯅꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯊꯕꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯔꯩ ꯁꯪꯗꯥꯅꯗꯨꯅ ꯑꯃꯨꯛ ꯐꯨꯅ ꯑꯃꯨꯛ ꯅꯝꯁꯤꯟꯅ ꯑꯃꯨꯛ ꯈꯥꯝꯗꯣꯛꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯔꯛꯇ ꯂꯨꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯨꯞꯊꯗꯨꯅ ꯆꯠꯈ꯭ꯔꯒ ꯊꯥꯕꯜꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯣꯏꯊꯤ ꯊꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯣ ꯐꯪꯂꯕꯗ ꯇꯧꯈꯥꯏꯗꯨꯅ ꯍꯧꯖꯤꯛ ꯒꯣꯄꯥꯜꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯣ ꯇꯞꯅ ꯁꯨꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯄ ꯁꯥꯗꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ
asumna selak laga khanari ba singa do khamdukna ba saraga hojikti makoi ahum do ina kauna duna chatkhre thabal amati laina su othok panida yu thakpa haiba siri haidna makoi ani wari sanaraga imunglom de sangli makoi di khangdabanina thongnon jalaga adumak tumkhrabani masigi matung hojikti Gopal gi manakta makoi ahum laktuna thabak ado pangthok lamlabani haiduna paw tanamlaba matungda makoi ahum mayum yaukhri Gopal thabak adu mai pakna pangthokhiba aduta yamna haraujaki masigi matung mathangi no ngali thabal amadi laina mahoksagi mahoksa makoi thabak suba dumak chatli thabak suba karaklaga nungthilgi sak charaba matungda makoi amukasu thabak chaluri somdati Gopal thabal lohi paw ngalita lauribani thabal hojik phawbadi kari amata tawdi numit aduba hojin khri numidangi matam waisallaklabada lainana yum adugi laining tho amati laiduk thanduna khuman gurubu khudum jarakli asumna mahanga torakpata laining tho ka ado imot mosan ba lebak tokhairam-bagi mawong ama tawba aduta lainana karino ne laining tho sida mi lebak tokhairam-bagi mawong tawribasibo natragana hawlungnaga khogai ni bijala sibo asumna khallaga mahak ningthina leibak ado waite sillamli aduga lai khurumlamlaga mahak thorakli masigi matung lainana mahaki mapuroipa thabalda lai khurumba loraga matungda pawado tamlagi haiduna mahak lai khurumba do makha chathari lai khoiramba loraba matungta laina thabalgi manakta parprap laktuna laining thawatu ta khogai rambagi pawado tamge haiduna tawringai mapalda mi amana kowki khonjal taba aduta thabalna ngaiko mi ko mali asumna hairaga pan tholakpada thabalgi makubo oiriba lainagina mapa ado lepuna leirami matam aduta thabalna phabung kadom chapirubano kakapiro numidang waram sidabo adumna haidunna hojik imungda punna sangmindarakli matam aduta thabalna pabung kadom da chapirubano nungdang waram sida lakpiribasibo ai ibongo ai si nangi yom masida laklibasi maramba malaidana laklibani ne ai haye munataw ai khoiga yum thangnabada leiba miyoi kharana aduk paw tamlakpada nangi imungsi ngahan makhaiga manudaba mawonga ma itau towe haiduna tai haibadi laitin ga mari lenana madu kari kamdo bono haibadu hangdoke haiduna laklibani chumlibra natragan laklibra haibadu hangdoke haiduna laklibani kari kumada maduna chumbo waramlabadi thabak adu lusallakringaida lusillogadabani ko hoi babong kanagumba kharana aikhoigi yumasida posem tawsallabadagi ainasu maiba koroga yekthokpadagi hojikti kaisu thudokpa tawkhire posem tu maiba adu loktholaga jaiga tawthokre ardagi aisu hakchang nungairamdabadu loira phare babong maiba yekthokrabra hoi babong pai adom nai khoina hainaba naidana nokhoina su maiba maibi tanaraga kari ro khara tawthokpa phaiko jumtong pokta leiba haiba sidine adumna hek tobani yumleng paring waradi khara su phagadaba phare nakoi so potha jawro adugane khachitang nungaitaba karigumba ma leirabadine aigida hairau ko aigi su khangna chanaba imanaba yama leiko asomna haram laga thabalgi makupok lainagi nama papung ato mayum lomda hankre masigi matung lainana thabalda ngasai haige toba laning thoda khogairam-bagi pawado haujike laina pungkau kaukhri mapabungna hairam liba wafam matugi matangda wari watai sanaduna adumak leikhi chai sing tolo matungda laina amadi thabal tumthakhri matamdu numidangi pung 13 muk tarakpa matamni matam aduta yumgi laning thau leiriba ka adomdaki kanagumba ma muri tapna tholoi aduga yumgi yumyai aduta dung chakraga maninglomda phawdokre masiki matung yum madugi yana khada koich chatpagi dung lawba amati yumthakta perek chatpagi khonjal sin taba hawrakhi tanja adum makata thabal amati leina mikap thorakle makhoi anina mikap thorka matamda tariba khonjal sing aduta leina amati thabal swai lawi karino he lai khurambadagi pharurabani amuk horoklaba jala mi na haina balai posemsi sakrabasu makha tana adumak tawnayedana hai madu tarukliba jala adumna hairakpaduda lainana ngasai laning thauta khogairam-bagi pawado tammi
ꯃꯇꯝ ꯑꯗꯨ ꯊꯥꯕꯜꯅ ꯍꯩ ꯍꯧꯗꯣꯡꯅꯒ ꯈꯣꯒꯥꯏꯔꯤꯕ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯈꯪꯗꯦ ꯍꯧꯗꯣꯡꯅ ꯈꯣꯒꯥꯏꯔꯤꯕ꯭ꯔꯥ ꯋꯥꯏꯁꯨ ꯅꯟꯅ ꯇꯩꯊꯣꯛꯂꯝꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯃꯤꯅ ꯇꯧꯕ ꯃꯥꯜꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛ ꯂꯧꯊꯤꯟꯗ ꯉꯥꯏꯇ ꯆꯠꯂꯤꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯜꯂꯒ ꯃꯈꯥꯗ ꯗꯨꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯀꯤꯒꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏꯒꯤꯗ ꯌꯦꯡꯕꯤꯕ ꯂꯥꯛꯑꯝꯕ ꯑꯃꯥꯏꯕꯗꯨ ꯍꯌꯦꯡ ꯑꯃꯨꯛꯇꯪꯒ ꯆꯠꯂꯒ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯇꯥꯃꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯃꯁꯦ ꯏꯇꯩ ꯒꯣꯄꯥꯜꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯃꯤꯉꯣꯟꯗ ꯑꯗꯨꯃ ꯂꯥꯟꯅ ꯂꯧꯒꯅꯨꯅꯦ ꯍꯣꯏ ꯑꯩꯁꯨ ꯃꯉꯣꯟꯗ ꯆꯤꯡꯒꯗꯕꯗꯤ ꯅꯠꯇꯦ ꯐꯔꯦ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯅꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗ ꯂꯩꯍꯟ ꯇꯧꯕ ꯌꯦꯅꯁꯨ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯥꯏꯕꯗꯨ ꯀꯧꯔꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯥꯕꯜ ꯑꯃꯗ ꯂꯩꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯃ ꯈꯥꯡꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯊꯥꯕꯜꯅ ꯍꯩ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡꯁꯤꯡ ꯑꯗꯣ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯍꯩ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯌꯦꯡꯂꯨꯒꯨꯝꯁꯤꯁꯦ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯃꯈꯣꯟ ꯊꯣꯛꯍꯜꯂꯣꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯕꯜꯗꯨ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯣ ꯊꯕꯛꯁꯨ ꯀꯌꯥ ꯂꯩꯇꯕꯒ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯆꯥ ꯅꯠꯇꯕ ꯑꯆꯧꯕ ꯄꯣꯠꯁꯦꯝ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯁꯠꯄꯗꯤ ꯉꯝꯂꯔꯣꯏꯕꯣ ꯄꯣꯠꯇꯨꯕꯨꯗꯤ ꯑꯩꯅ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯨ ꯃꯌꯥꯏꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯖꯥꯃꯥꯏꯕ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯑꯃꯗꯤ ꯄꯩꯁꯥ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯦꯜ ꯑꯃꯗꯤ ꯃꯇꯝꯗꯣ ꯄꯥꯝꯃꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯕꯗꯒꯤ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯨꯠ ꯇꯥꯛꯅ ꯁꯤꯒꯗꯧꯔꯤ ꯑꯣꯖꯥꯃꯥꯏꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯣꯖꯥꯃꯥꯏꯕ ꯍꯥꯏꯕꯤꯌꯨ ꯀꯗꯣꯝꯗꯒꯤ ꯇꯧꯔꯛꯄꯅꯣ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯩꯔꯝꯗꯒꯤ ꯇꯧꯔꯛꯄꯅꯤꯗꯣ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯅꯪꯒꯤ ꯌꯦꯛꯅꯕꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥꯃꯥꯏꯕ ꯑꯩꯒ ꯌꯦꯛꯅꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯈꯟꯖꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄꯁꯨ ꯃꯥꯜꯂꯤ ꯐꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕ ꯈꯔ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯇꯥꯏꯅꯖꯕ ꯉꯝꯂꯔꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯣꯖꯥꯗ ꯅꯪ ꯍꯥꯏꯕꯤꯈꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕꯒꯗꯤ ꯑꯣꯖꯥꯅ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯣꯖꯥꯗꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯣꯡꯒꯥꯈ꯭ꯔꯦꯅꯦꯍꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯑꯃꯥꯏꯕꯁꯤ ꯂꯩꯕꯕꯨꯗꯤ ꯂꯩꯔꯒꯁꯨ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯐꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯊꯛꯀꯤ ꯊꯥ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯑꯃ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯀꯣ
ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯌꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯕꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯒꯣꯄꯥꯜꯗ ꯆꯤꯡꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯃꯥꯏꯕꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯁ ꯂꯩꯅꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯌꯨꯝꯁꯦ ꯁꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯇꯥꯆꯧ ꯒꯣꯄꯥꯜꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯈꯪꯒꯅꯤ ꯍꯥꯏꯔꯝꯈꯤꯕꯅꯤ ꯐꯔꯦ ꯑꯩꯅꯦ ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯔꯥꯡ ꯄꯥꯕꯨꯡ ꯂꯥꯛꯑꯝꯕꯗꯨꯗꯁꯨ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ ꯇꯅꯁꯦꯅꯁꯨ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯥꯏꯔꯝꯕꯅꯤ ꯍꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯊꯟ ꯂꯩꯍꯧꯕ ꯀꯤꯒꯗ꯭ꯔꯣ ꯀꯤꯗꯤꯌꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒꯗꯤ ꯀꯤꯗꯕ ꯍꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯍꯤꯡꯒꯣꯜ ꯁꯥꯃꯟꯁꯤꯡꯒꯤ ꯁꯨꯔꯒ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜ ꯊꯤꯟꯊꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯏꯅ ꯅꯝꯂꯦ ꯂꯥꯏꯅ ꯁꯣꯛꯂꯦ ꯍꯥꯏꯗꯅ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝ ꯃꯊꯪ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯄꯨꯕꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯩꯔꯣ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯗꯣ ꯑꯥꯗ ꯃꯇꯣꯝꯇ ꯂꯩꯍꯧꯏ ꯑꯗꯨꯅ ꯑꯩ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯀꯦ ꯐꯔꯦ ꯐꯔꯦ ꯇꯧꯕꯇꯕꯨ ꯄꯨꯡ 4 ꯌꯧꯈꯤꯕꯗꯤ ꯌꯥꯗꯦꯀꯣ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯎꯅꯍꯧꯒꯗꯕ ꯑꯃꯥꯏꯕꯅꯤ ꯍꯣꯏ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯕꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯃꯩꯇꯩ ꯌꯨꯝꯁꯥꯅꯤ ꯏꯅ ꯀꯨꯞꯄꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯜꯂꯤ ꯍꯦꯛ ꯆꯪꯈꯤꯕꯗ ꯂꯥꯏꯒꯤ ꯂꯥꯏꯀꯣꯜꯒꯨꯝꯅ ꯏꯪ ꯂꯥꯎꯏ ꯊꯥꯕꯜ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯌꯦꯡꯉꯛꯄꯗ ꯂꯩ ꯃꯈꯜ ꯁꯨꯅ ꯁꯥꯠꯄꯗ ꯅꯠꯇꯅ ꯂꯥꯏꯗ ꯆꯪꯒꯗꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯔꯝ kaya ꯁꯨꯅ ꯁꯥꯠꯄꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯎ ꯄꯥꯝꯕꯤ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯕꯒꯨꯝꯅ ꯇꯧꯔꯤ ꯊꯥꯕꯜ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯂꯩꯅꯥꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦꯟꯗꯜꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯊꯝꯃꯝꯃꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯄꯥꯗꯨꯒꯤ ꯁꯦꯟꯗꯜ ꯑꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯃꯀꯣꯛ ꯑꯗꯣ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯤ ꯈꯗꯥꯡꯒꯤ ꯀꯣꯏ ꯑꯗꯨꯁꯨ ꯄꯨꯡꯉꯧ ꯉꯧꯔꯤ ꯃꯀꯣꯛꯀ ꯖꯇꯥ ꯄꯨꯜꯂꯤ ꯇꯞꯅ ꯊꯣꯔꯛꯂꯒ ꯀꯔꯥ ꯍꯪꯕꯔꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯣꯏꯔꯝꯖꯔꯤ ꯏꯕꯨꯡꯉꯣ ꯈꯣꯏꯔꯝꯃꯨ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦꯗ ꯃꯥꯡꯒꯣꯜ ꯂꯥꯡꯗ ꯀꯥꯡꯈꯠꯁꯤ ꯀꯔꯤ ꯊꯕꯛ ꯊꯧꯒꯥꯏꯒꯤꯗꯃꯛ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤꯗꯣ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯁꯤ ꯐꯠꯇ ꯅꯨꯡꯗ ꯂꯥꯏ ꯇꯤꯟꯒ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯊꯣꯛꯂꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯅ ꯂꯩꯗꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯌꯨꯝ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯅ ꯁꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦꯕꯣ ꯍꯣꯏ ꯏꯄꯨ ꯑꯃꯥꯏꯕ ꯀꯨꯏꯖꯗ꯭ꯔꯤ ꯐꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯅꯤꯡꯊꯧꯁꯤ ꯃꯄꯥꯟ ꯊꯣꯛꯂꯤ ꯂꯩꯅꯤꯡꯊꯧꯒꯤ ꯀꯥꯗ ꯐꯨꯝꯍꯩꯗꯕ ꯄꯣꯠ ꯐꯨꯝꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯗꯣ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒ
ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯅꯕꯒꯤ ꯇꯧꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯂꯥꯛꯂꯣ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨ ꯏꯄꯨ ꯑꯃꯥꯏꯕ ngasi ꯑꯍꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛ ꯉꯊꯤꯒ ꯇꯝꯅꯔꯗꯅꯤ ꯑꯩ ꯈꯪꯉꯤ ꯁꯦꯁꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯂꯩꯋꯥ ꯑꯃ ꯇꯥꯛꯀꯦ ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯇꯥꯏꯔꯦꯜ ꯑꯃꯅ ꯂꯨꯞꯂꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯏꯊꯣꯛꯎ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯒꯗꯤꯀꯣ ngasiꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯖꯨ ꯂꯈꯥꯝ ꯍꯥꯏꯕ ꯃꯅꯥ ꯑꯗꯨ ꯊꯥꯔꯣꯏꯗꯕꯅꯤꯀꯣ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗꯤ ꯂꯥꯏ ꯇꯤꯟ ꯇꯥꯟꯅꯅꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯊꯥꯗꯣꯛꯆꯩ ꯑꯩ ꯃꯗꯨ ꯊꯥꯔꯨꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯧꯔꯣ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯆꯔꯝꯒꯦ ꯇꯧꯔꯝꯒꯅꯨ ꯇꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯩ ꯑꯁꯤ ꯊꯠꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯠꯂꯝꯃꯨ ꯑꯗꯨꯒ ꯅꯈꯣꯏ ꯂꯦꯡꯈꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯂꯒ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯊꯦꯡꯅꯕꯗ ꯇꯥꯔꯦꯗꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ ꯃꯃꯥꯡ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯈꯤ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯣꯛꯆꯟꯈꯤꯕꯅ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤꯗꯣ ꯐꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯗꯅ ꯐꯩ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯂꯥꯟꯖꯗꯕ ꯀꯥꯏꯖꯗꯕ ꯑꯃꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯁꯣꯜꯂꯒ ꯇꯥꯏꯔꯦꯟꯅ ꯂꯨꯞꯂꯒ ꯏꯃꯨꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯂꯣꯏꯅꯃꯛ ꯈꯤꯛꯇꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯥꯖꯗꯕ ꯈꯪꯒꯗꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯗꯨꯒ ꯊꯥꯕꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯊꯥꯕꯜꯒ ꯁꯛꯇꯝ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯊꯋꯥꯏꯃꯤ ꯑꯃꯁꯨ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯐꯖꯔꯕ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯊꯥꯕꯜꯒ ꯁꯛꯇꯝ ꯃꯥꯟꯅꯕ ꯑꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛꯇꯃꯛ ꯆꯪꯈꯤ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯊꯥꯕꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯈꯣꯏꯅ ꯀꯧꯊꯣꯛꯂꯤꯕꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯂꯩꯅꯥꯒꯤꯅ ꯃꯄꯥꯗꯣ ꯉꯟꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯥꯕꯜꯁꯨ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯕꯜ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯌꯨꯝꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯁꯤꯡꯎ ꯂꯥꯏꯁꯤꯡ ꯇꯥꯏꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯗꯅ ꯁꯤꯗꯤ ꯑꯃꯥꯏꯕ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯖꯥꯠꯅꯣ ꯑꯁꯨꯛ ꯀꯟꯕꯁꯤꯕꯨ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯕꯦꯝꯃ ꯑꯅꯤꯁꯤꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕꯁꯤꯅ ꯃꯈꯣꯏꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯖꯥꯠꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯏꯄꯨ ꯑꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯣꯔꯥ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯐꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩꯗꯤ ꯁꯤꯗ ꯐꯝꯂꯣꯏ ꯀꯧꯅꯥꯒꯤ ꯐꯛꯇ ꯐꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯧꯅꯥꯒꯤ ꯐꯛ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯃꯦꯟꯗ ꯊꯥꯔꯤ ꯑꯗꯨꯒ ꯐꯝꯃꯦꯟ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯃꯛꯀꯤ ꯇꯧꯍꯜꯂꯤꯕꯖꯥꯠꯅꯣ
ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯔꯩꯅꯤ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯅꯈꯣꯏ ꯀꯤꯒꯅꯨꯀꯣ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯂꯥꯏ ꯑꯃ ꯍꯧꯖꯤꯛ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯑꯃꯨꯕ ꯂꯥꯏꯅꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯁꯨ ꯌꯥꯎꯗꯦ ꯄꯥꯏꯔꯒ ꯂꯩ ꯃꯥꯂꯪ ꯇꯔꯪꯗ ꯑꯗꯨꯅ ꯂꯥꯏ ꯑꯁꯤ ꯀꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯒꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯊꯥꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏꯅ ꯆꯠꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯇꯅꯕ ꯍꯥꯏꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ꯭ꯔꯥ ꯑꯃ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯄ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯃꯨꯕ ꯂꯥꯏ ꯑꯁꯤ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯧꯁꯤꯟꯕꯅꯤ ꯐꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯅꯤ ꯊꯣꯛꯅ ꯂꯥꯡꯒꯗꯕꯅꯤ ꯑꯃꯅ ꯂꯥꯏꯅꯤꯡꯊꯧ ꯀꯧꯁꯤꯟꯕꯒꯤ ꯄꯣꯠꯂꯝ ꯑꯗꯨꯒ ꯑꯃꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯂꯥꯏꯃꯨ ꯑꯁꯤ ꯃꯁꯤ ꯀꯧꯊꯣꯛꯈꯤꯅꯕꯒꯤ ꯄꯣꯠꯂꯝ ꯑꯅꯤ ꯊꯣꯛꯅ ꯂꯥꯡꯒꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯕꯗꯒꯤ ꯄꯣꯠꯂꯝ ꯑꯅꯤ ꯊꯣꯛꯅ ꯂꯥꯡꯈꯤ ꯑꯃꯅ ꯑꯊꯦꯟ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯥꯍꯤꯡ ꯉꯥꯍꯤꯡꯒꯤ ꯑꯣꯏꯅ ꯇꯧꯏ ꯌꯦꯔꯨꯝ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯆꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯂꯒꯗ꯭ꯔꯥ ꯌꯦꯡꯕꯗ ꯇꯥꯔꯦꯗꯅ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯉꯝꯂꯤꯕ ꯑꯃꯥꯏꯕꯗꯨꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯐꯩ ꯑꯩ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯔꯕꯁꯨ ꯁꯨꯛꯆꯪ ꯆꯪꯂꯛꯀꯅꯨꯀꯣ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯀꯧꯔꯤꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯅꯈꯣꯏꯅ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯊꯣꯛꯂꯛꯂꯒ ꯅꯈꯣꯏꯗ ꯋꯥ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯅꯃꯥꯏ ꯂꯨꯞꯊꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕꯗꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯇꯥꯏꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯔꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯂꯪ ꯂꯪꯅ ꯄꯥꯡꯂꯒ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯥꯏꯕꯅ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯣꯌꯥ ꯂꯥꯛꯄ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤꯀꯣ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯟꯖꯤꯟꯗꯨꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯟꯁꯤꯜꯂꯤꯕ ꯃꯤ ꯑꯗꯨꯗꯁꯨ ꯅꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯗ ꯅꯠꯇꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯒꯗꯕꯅꯤ ꯌꯨꯝꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯍꯟꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯩꯅ ꯈꯪꯂꯕꯅꯤꯅ ꯅꯪ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨꯅ ꯃꯌꯥ ꯑꯗꯣ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯤ ꯃꯨꯁꯤꯟ ꯃꯨꯅ ꯃꯌꯥ ꯑꯗꯣ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯒ ꯃꯌꯥ ꯑꯗꯨꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯨꯝꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯃꯃꯤꯠꯇꯣ ꯃꯨꯁꯤꯟ ꯃꯨꯔꯒ ꯂꯩꯃꯥꯏꯗ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯇꯥꯔꯒ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟꯗꯨꯅ ꯃꯁꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯕꯪ ꯀꯥꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯍꯥꯏꯕꯗꯤ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯔꯤꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯆꯪꯁꯤꯜꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯒꯨꯔꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯑꯗꯨꯒ ꯒꯨꯔꯨꯡ ꯇꯧꯕꯗꯨꯁꯨ ꯇꯥꯔꯤ
ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯝꯈꯤꯕ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯕꯗꯤ ꯆꯪꯁꯤꯟꯗꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯒ ꯂꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯁꯥ ꯑꯗꯣ ꯑꯗꯨꯝꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯞꯁꯜꯂꯤ ꯑꯗꯨꯒ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯁꯟ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯥꯝꯊꯔꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯑꯗꯣ ꯇꯛ ꯂꯥꯎꯅ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨꯒꯤ ꯁꯍꯨꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯨꯁꯜꯂꯝꯕ ꯑꯃꯗꯤ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯁꯤ ꯄꯤꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯐꯩ ꯈꯪꯒꯅꯤ ꯅꯪꯅ ꯂꯩꯔꯒꯅ ꯉꯝꯂꯒꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯑꯣꯏꯅ ꯇꯥꯟꯊꯣꯛꯀꯅꯤ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯋꯥꯏꯕ ꯄꯤꯒꯅꯤ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯟꯊꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯦꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯃꯨꯕ ꯂꯩ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯂꯩ ꯑꯁꯦ ꯃꯈꯨꯠꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯨꯅ ꯀꯨꯜꯂꯒ ꯂꯩꯔꯤꯕ ꯂꯩꯃꯨ ꯑꯗꯣ ꯆꯦꯟꯊꯣꯛꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯀꯠꯂꯛꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯗꯠꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯃꯨ ꯑꯗꯣ ꯃꯈꯦꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯒ ꯁꯥꯎꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯔꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯗꯨꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ ꯃꯍꯥꯛꯅꯁꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯨꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯀꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯥ ꯃꯆꯦꯠ ꯑꯃ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯊꯥꯗꯈꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤ ꯑꯁꯣꯝꯅ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯁꯥꯎꯍꯨꯝ ꯑꯃ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯦꯝ ꯁꯥꯔꯝꯕꯒꯤ ꯂꯥꯀꯨꯝ ꯆꯤꯡꯒꯨꯝ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯣꯝꯗꯣꯛꯈꯤꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯥꯕꯜꯒꯤ ꯁꯩꯌꯦꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯣꯟꯁꯤꯟꯖꯔꯛꯂꯤ ꯊꯥꯕꯜꯅ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯃꯥꯏꯕꯅꯅꯦ ꯂꯥꯏ ꯇꯩꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯤ ꯍꯨꯃꯥꯡ ꯀꯥꯡꯂꯨꯕꯒꯤ ꯃꯁꯥꯗꯨꯁꯨ ꯏꯂꯪ ꯂꯪꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯏꯄꯨ ꯑꯃꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯝꯗꯧꯔꯕꯒꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯛ ꯀꯧꯁꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯁꯤ ꯑꯩ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯀꯗꯧꯔꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯈꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯩꯈꯤꯕ ꯌꯥꯅꯈꯤꯗꯕ ꯌꯦꯛꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯂꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯌꯥꯅꯈꯤꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯃꯍꯥꯛꯀ ꯑꯇꯝꯅꯅ ꯌꯦꯡꯊꯤꯅꯈꯤꯕ ꯑꯃꯗꯤ ꯌꯥꯅꯈꯤꯗꯕ ꯃꯤꯁꯛ ꯑꯁꯦ ꯏꯂꯩ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯒꯣꯄꯥꯜꯅ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ
ꯇꯠꯇꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯣꯌꯥ ꯂꯥꯛꯄꯗ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯐꯔꯦ, ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯣ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯅ ꯒꯣꯄꯥꯜꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯤ ꯒꯣꯄꯥꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯇꯤꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯒꯣꯄꯥꯜꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯂꯤ꯫ ꯒꯣꯄꯥꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯒꯣꯄꯥꯜꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯃꯁꯥ ꯂꯥꯛꯇꯨꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯗꯨꯁꯨ ꯀꯧꯁꯤꯟꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯥꯕꯜꯗ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯃꯛꯇ ꯁꯝꯕꯜ ꯈꯥꯖꯤꯜꯂꯨ꯫ ꯁꯝꯕꯜꯁꯤꯡ ꯑꯁꯤ ꯈꯥꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯁꯝꯕꯜꯁꯤꯡ ꯑꯁꯤꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯇꯧꯕ ꯌꯥꯗꯦ꯫ ꯑꯈꯟꯅꯕ ꯃꯇꯝ ꯑꯃꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯋꯥ ꯑꯗꯨ ꯈꯥꯏꯗꯠꯂꯒ ꯄꯩꯌꯥ ꯁꯤꯕ ꯑꯃꯗꯤ ꯋꯥ ꯑꯗꯨ ꯌꯨꯡꯂꯒ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯅꯤ? ꯃꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯦꯡꯕ ꯉꯝꯈꯤꯔꯣꯏ꯫ ꯍꯌꯦꯡꯗꯨ ꯅꯍꯥꯛ ꯑꯩꯒꯤꯗ ꯂꯥꯛꯂꯣ, ꯑꯗꯨꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ, ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯣꯡꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯍꯥꯏꯕꯗꯤ ꯍꯌꯦꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯃꯅꯤꯡ ꯊꯣꯡꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯕꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯉꯥꯡꯕ, ꯑꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯐꯤꯔꯣꯟ ꯑꯣꯏꯔꯕꯁꯨ ꯄꯣꯠ ꯑꯃ ꯍꯦꯛꯇꯃꯛ ꯂꯩꯔꯝꯂꯕꯁꯨ ꯅꯈꯣꯏꯅ ꯃꯗꯣ ꯌꯦꯡꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯃꯗꯤ ꯈꯨꯜꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯕꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯎꯠꯇꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯂꯩꯃꯛꯇ ꯍꯧꯔꯝꯂꯕꯁꯨ, ꯎꯍꯩꯃꯛꯇ ꯄꯥꯜꯂꯝꯂꯕꯁꯨ ꯃꯗꯨꯗ ꯅꯈꯣꯏꯅ ꯃꯤꯇꯥꯔꯨꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥ ꯂꯥꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯊꯥꯕꯜꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯤ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯇꯧꯍꯩꯗꯕ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥꯒꯤ ꯃꯃꯥꯅ ꯏꯄꯥ ꯄꯥꯈꯠꯆꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯔꯣꯏ ꯃꯗꯣ, ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯨꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ? ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕꯅꯤꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯇꯝꯊꯤꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ, ꯀꯔꯤꯅꯣ
ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯁꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯃꯛꯇꯤ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯐꯩ, ꯈꯪꯒꯅꯤ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯝꯂꯨꯆꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯐꯨꯝꯂꯨꯔꯦ. ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯕꯗꯨ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦ. ꯃꯥꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕ ꯃꯥꯏꯕꯁꯤꯅ ꯄꯩꯁꯥꯗꯃꯛ ꯂꯧꯊꯣꯛꯏ. ꯑꯩꯅ ꯄꯣꯠꯂꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯨꯄꯥ 50,000 ꯄꯤꯈ꯭ꯔꯤꯕꯅꯤ. ꯐꯩ, ꯈꯪꯒꯅꯤꯗꯅ ꯍꯌꯦꯡꯗꯤ. ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯄꯥꯜꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ. ꯒꯣꯄꯥꯜ ꯃꯁꯥ ꯑꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯅꯒ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ, ꯍꯥꯏꯕꯗꯤ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯐꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯒ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯈꯤ. ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯋꯥꯔꯤ ꯁꯥꯅꯔꯤ. ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯒꯣꯔꯣ ꯆꯤꯡꯂꯤ. ꯒꯣꯄꯥꯜ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ. ꯒꯣꯄꯥꯜꯗ ꯅꯠꯇꯦ, ꯁꯅꯥꯔꯩꯁꯨ ꯑꯗꯨꯃꯉꯥꯏ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯀꯔꯤꯅꯣ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯑꯁꯦ ꯚꯨꯠꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝꯅ ꯒꯣꯔꯣ ꯆꯤꯡꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯕꯜ ꯑꯃꯗ ꯂꯩꯅꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯛꯄ ꯃꯇꯝꯅꯤ. ꯃꯇꯝꯗꯣ ꯄꯨꯡ 12 ꯇꯥꯔꯕꯅꯤ. ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯇꯥꯔꯛꯈꯤ. ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕꯒ ꯑꯣꯏꯕꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯃꯦꯜ ꯑꯃ ꯇꯥꯔꯝꯗꯦ. ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥꯟ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯅ ꯇꯨꯁꯜꯂꯒ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯈꯪꯀꯞ ꯀꯞꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗ ꯂꯩꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯣꯏ ꯄꯔꯞ ꯃꯄꯥꯟ ꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ. ꯑꯗꯨꯒꯗꯤ ꯄꯨꯝꯃꯝ ꯃꯝꯂꯦ. ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅ ꯈꯪꯂꯛꯈꯤ. ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯇꯧꯕꯇꯕꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯛꯂꯤꯕꯗꯣ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤ. ꯑꯗꯨꯒ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯝꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ. ꯊꯥꯕꯜꯅ ꯂꯩꯅꯥꯗ ꯇꯞꯅ ꯌꯦꯡꯉꯛꯂꯒ, ꯂꯩꯅꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯆꯪꯉꯛꯂꯤ. ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ. ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ. ꯊꯥꯕꯜꯅ, ꯅꯍꯥꯛ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯝꯕꯗꯨ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯏꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯀꯨꯝ ꯀꯔꯤꯒꯨꯝ ꯑꯩꯈꯣꯏꯗꯤ ꯆꯦꯟꯊꯣꯛꯂꯨꯔꯦꯗꯅ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯨꯕꯗꯤ ꯅꯠꯇꯦ. ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯌꯦꯡꯂꯨꯕꯗꯅꯤ. ꯈꯪꯗ꯭ꯔꯦ, ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯁꯨ ꯆꯨꯝꯃꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯤ. ꯆꯔꯥꯡ ꯅꯝꯃꯟꯈꯤꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2-3 ꯐꯥꯎꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯔꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯕ ꯑꯗꯨꯃꯛ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯕꯜ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ. ꯑꯗꯨꯒ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ. ꯊꯥꯕꯜ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯃꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯇꯨꯁꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ, ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯉꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯂꯨꯔꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯇꯝꯃꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯊꯥꯕꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯑꯗꯨꯗꯨꯒ, ꯄꯪꯉꯤꯗ, ꯑꯉꯥꯡ ꯁꯥꯟꯅꯈꯣꯏꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ? ꯇꯧꯕꯒꯤꯕꯨꯗꯤ ꯂꯥꯏꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ. ꯅꯣꯏꯅ ꯉꯥꯛꯊꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯅ ꯅꯈꯣꯏꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯍꯧꯗ꯭ꯔꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ. ꯑꯗꯨꯒ
ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯔꯝꯗꯕꯤꯗ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯐꯔꯦ ꯑꯗꯨꯕꯨ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯃꯃꯥꯡꯊꯛꯇ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯖꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯕꯒꯨꯝ ꯑꯣꯏ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯀꯔꯝꯕ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤ ꯑꯗꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯀꯣ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯉꯔꯥꯡ ꯀꯨꯞꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥ ꯌꯥꯜꯂꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯕ ꯁꯝꯕꯜ ꯑꯗꯨ ꯈꯪꯍꯧꯒꯗꯕꯅꯤ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯖꯔ ꯇꯧꯍꯧꯒꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯍꯧꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯨ ꯈꯔ ꯆꯪꯒꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕు ꯂꯧꯕ ꯂꯥꯛꯂꯣ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯕు ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯩ ꯉꯥꯏꯈꯣ ꯋꯥꯕꯨ ꯂꯩꯒꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯕꯨꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯋꯥ ꯂꯩꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯟꯒꯗꯧꯔꯤꯕ ꯋꯥꯁꯤꯡꯗꯣ ꯅꯍꯥꯛꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯊꯅꯝꯃꯨ ꯑꯗꯨꯒ ꯋꯥꯗꯣ ꯃꯇꯥꯏ ꯊꯪꯕ ꯌꯥꯜꯂꯨ ꯆꯤꯡꯊꯣꯛꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯋꯥ ꯑꯗꯨ ꯅꯧꯔꯁꯨ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯠꯂꯣ ꯅꯌꯨꯝꯗ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯅ ꯀꯧꯔꯛꯂꯕꯗꯨ ꯁꯨꯈꯨꯝ ꯈꯨꯝꯂꯨꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯁꯨꯛꯌꯦꯡ ꯌꯦꯡꯊꯣꯛꯂꯨꯅꯨ ꯅꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯅꯦꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯇꯨꯟ ꯍꯟꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯗꯦꯀꯣ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯊꯥꯕꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯔꯒ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯊꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯒꯣꯄꯥꯜ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯒꯣꯄꯥꯜꯗꯤ ꯃꯁꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯍꯩ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯩꯋꯥ ꯃꯆꯩ ꯈꯔ ꯇꯥꯛꯁꯜꯂꯤ ꯑꯗꯨꯒ ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯂꯨꯍꯜꯂꯤꯕ ꯍꯧꯖꯤꯛ ꯃꯇꯩ ꯃꯅꯥꯎꯗꯣ ꯀꯔꯤꯝ ꯇꯧꯗꯦ ꯇꯦꯛ ꯂꯥꯎꯅ ꯂꯩꯔꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒ ꯇꯦꯛ ꯂꯥꯎꯅ ꯍꯤꯡꯂꯤ ꯀꯥꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯕꯗ ꯅꯍꯥꯛ ꯁꯤꯔꯗ꯭ꯔꯣ ꯑꯣꯖꯥ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯨꯝ ꯑꯗꯨꯗꯅꯦ ꯃꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯄꯣꯠ ꯑꯁꯤ ꯊꯥꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯒꯅꯦꯗꯅ ꯇꯨꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦ ꯍꯥꯟꯅꯗꯕꯨ ꯍꯦꯟꯅ ꯀꯟꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯐꯔꯦ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯕꯨ ꯑꯩꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯨꯕꯗꯨꯗ ꯊꯥꯡ ꯂꯧꯊꯣꯛꯄ ꯆꯪꯂꯤꯕꯖꯥꯠꯅ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯃꯨ ꯀꯥꯏꯅ ꯇꯥꯟꯅꯔꯗꯤ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟ ꯐꯛ ꯑꯃ パイꯔꯒ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯑꯩꯗꯤ ꯀꯔꯤ ꯂꯧꯊꯣꯛꯄ ꯆꯪꯕꯣꯏꯅꯤꯡꯉꯤ ꯃꯥꯗꯤ ꯐꯛ ꯂꯧꯊꯣꯛꯄ ꯆꯪꯉꯤ ꯋꯥ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯐꯛ ꯑꯗꯨ ꯊꯥꯔꯒ ꯒꯣꯄꯥꯜꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯗꯤ ꯄꯤꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯆꯨꯝꯃꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯌꯥꯎꯍꯜꯂꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯒꯦ
ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯕꯜ ꯍꯥꯏꯗꯥꯏꯅꯦꯀꯣ ꯑꯧ ꯃꯥꯅꯦ ꯑꯣꯖꯥ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯩ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯁꯝꯂ ꯀꯔꯤꯅꯣ ꯑꯃ ꯄꯨꯔꯛꯂꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯅꯍꯥꯛꯅ ꯐꯤ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯗꯨꯒ ꯃꯗꯣ ꯑꯩꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯕ ꯌꯥꯔꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯕꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯃꯁꯥꯗ ꯑꯣꯏꯅ ꯊꯣꯝꯃꯒꯗꯕꯅꯤ ꯑꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯃꯅꯦ ꯑꯔꯨꯕꯒꯤ ꯑꯔꯨꯕ ꯉꯥꯛꯇ ꯑꯔꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀ ꯁꯣꯏꯔꯕꯗꯤ ꯑꯣꯖꯥ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯅ ꯀꯩꯗꯧꯔꯕ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯇ ꯌꯥꯗ꯭ꯔꯤ ꯍꯣꯏꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯅꯤ ꯅꯪ ꯌꯥꯎꯂꯔꯣꯏ ꯍꯥꯏꯔꯦꯗꯅ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯇꯝꯅꯩ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯀꯦꯛꯀ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯣꯏ ꯑꯁꯣꯝꯗꯒꯤꯁꯨ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯅꯉꯣꯟꯗ ꯀꯥꯞꯄꯛꯂꯤꯕꯅꯤꯅꯦ ꯍꯣꯏ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯤꯡꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯅꯪꯁꯨ ꯌꯥꯎꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯪꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯈꯪꯄꯣꯟꯇꯦ ꯑꯄꯪꯅꯤꯅ ꯑꯣꯖꯥ ꯑꯩ ꯈꯪꯉꯤꯕꯅꯤꯅꯦ ꯈꯪꯕꯗꯨꯅꯕꯨ ꯇꯝꯂꯤꯕꯅꯤ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠꯂꯥ ꯈꯨꯗꯩꯔꯥ ꯃꯁꯝꯂꯥ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯀꯔꯤꯅꯣ ꯐꯤ ꯑꯃ ꯍꯦꯛꯇ ꯄꯨꯔꯒ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯑꯩ ꯆꯠꯆꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕꯤꯅꯨꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏ ꯉꯥꯎ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯣꯄꯥꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯣꯡꯗ꯭ꯔꯦꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕꯅꯣꯅꯦ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯇꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯃꯗꯨ ꯊꯤꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯅꯒ ꯁꯣꯏ ꯉꯥꯝꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯁꯤꯒꯤ ꯒꯣꯄꯥꯜꯁꯤꯒ ꯍꯟꯗꯛꯇ ꯑꯩ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯉꯍꯥꯟ ꯅꯦꯛꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ